ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯃꯔꯝ ꯃꯣꯛꯄ ꯍꯥꯏꯕ ꯏꯟꯗꯕ ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦꯅꯦꯍꯦ? ꯑꯩ ꯁꯥꯎꯔꯛꯀꯗꯧꯔꯦ ꯁꯤ ꯌꯧꯔꯗꯤ꯫ ꯀꯩꯅꯣ ꯈꯪꯗꯦ ꯄꯪꯀꯧꯗ ꯀꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯎꯕ ꯌꯥꯗꯦ, ꯍꯦꯛ ꯎꯕꯒ ꯀꯩꯅꯣꯃꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯗꯧꯔꯦ꯫ ꯃꯁꯤ ꯈꯪꯗꯅ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇꯗꯗꯤ ꯂꯩꯔꯣꯏ ꯍꯥꯏꯗꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯅꯣ ꯈꯪꯗꯦ ꯄꯪꯀꯧꯗ ꯀꯧꯏ꯫ ꯑꯣ ꯀꯩꯗꯧꯔꯒꯦ ꯁꯤꯗꯧꯔꯕ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦ ꯄꯪꯀꯧꯗ ꯀꯧꯔꯤꯗꯨꯕꯣ꯫ ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯃ ꯇꯥꯏ, ꯃꯤꯒꯤ ꯃꯈꯣꯜꯒ ꯅꯠꯇ꯭ꯔꯗꯅ ꯍꯨꯏ ꯈꯣꯡꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯂꯩꯈꯤꯕꯒꯨꯝ ꯇꯧꯕꯅꯤꯗ꯫ ꯅꯠꯇꯦ ꯀꯧꯕꯁꯨ ꯇꯥꯗꯦ, ꯑꯗꯨꯒ ꯃꯥꯅ ꯀꯔꯥꯏꯗ ꯂꯩꯔꯤꯕ ꯖꯥꯠꯅꯣ? ꯀꯩꯅꯣ ꯕꯥꯖꯤꯅ ꯄꯪꯀꯧꯗ ꯀꯧꯔꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯍꯦ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ, ꯅꯪꯗꯤ ꯀꯔꯥꯏꯗ ꯂꯩꯔꯨꯔꯤꯕ? ꯅꯪ ꯎꯗꯕꯗꯨꯗ ꯀꯧꯔꯤꯕꯅꯤꯗꯅ꯫ ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯁꯨ ꯊꯕꯛ ꯈꯤꯇ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯍꯦ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯆꯥꯛ ꯍꯥꯏꯕ ꯀꯗꯥꯏꯗꯒꯤ ꯆꯥꯛ? ꯑꯩꯗꯤ ꯊꯣꯡꯁꯨ ꯊꯣꯡꯗꯅ ꯑꯩꯗꯤ ꯄꯥꯕꯅ ꯊꯣꯡꯉꯤꯕꯣꯏ ꯅꯤꯡꯉꯤ꯫ ꯍꯩ ꯁꯤꯒꯩꯖꯟ, ꯅꯪꯅ ꯍꯥꯏꯗꯨ ꯀꯔꯤꯅꯣ? ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯉꯣꯟꯗꯕꯨ ꯆꯥꯛ ꯊꯣꯡꯗꯕ꯭ꯔꯥ ꯀꯥꯏꯅ? ꯍꯩ ꯅꯪ ꯑꯩꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯅꯁꯥꯅ ꯚꯥꯞ ꯇꯥꯕꯅ ꯐꯩꯀꯣ꯫ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯀꯣ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯆꯥꯛ ꯊꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯗ꯫ ꯇꯥꯔꯣꯏ ꯅꯪ, ꯇꯥꯔꯣꯏꯕ꯫ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯁꯣꯟꯅꯁꯨ ꯁꯣꯟꯅ ꯑꯩꯅ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕꯅ ꯐꯔꯗ꯭ꯔꯣ? ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯋꯥꯁꯤꯗꯤꯅꯦ ꯑꯩꯅ ꯂꯧꯁꯤꯟꯕ ꯉꯝꯕ ꯋꯥ ꯑꯝꯇ ꯍꯦꯛ ꯉꯥꯡꯄꯣꯟꯇꯦ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯉꯥꯛꯇ ꯉꯥꯡꯉꯗꯅ ꯑꯍꯜꯅꯤ ꯀꯥꯏ꯫ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯏꯕꯥꯅꯤ ꯌꯦꯠꯅꯔꯒ ꯆꯥꯛ ꯆꯥꯔꯒꯨꯝꯁꯤ ꯍꯥꯏꯕ꯭ꯔꯣ? ꯆꯥꯛꯇꯣ ꯈꯔꯗꯤ ꯊꯣꯡꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤꯗ꯫ ꯀꯩꯅꯣ ꯉꯁꯤꯒꯤ ꯆꯥꯛꯇꯤ ꯄꯥꯕꯅ ꯊꯣꯡꯕ ꯇꯥꯔꯝꯒꯅꯤ ꯀꯩ? ꯏꯕꯥꯅꯤ ꯄꯥꯂꯤ ꯈꯥꯏꯗꯣꯛꯅꯔꯤꯗꯨꯗꯤ꯫ ꯍꯩ ꯅꯪ ꯄꯥꯂꯤ ꯄꯥꯗꯅ ꯑꯗꯨꯝ ꯂꯩꯔꯣꯀꯣ꯫ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯂꯤꯗꯤ ꯁꯣꯏꯗꯅ ꯄꯣꯠꯅꯤ, ꯑꯗꯨꯒ ꯅꯇꯨ ꯊꯤꯕꯒꯤ ꯄꯥꯂꯤꯗꯤ ꯅꯣꯡꯇ ꯅꯤꯡꯁꯤꯡꯗꯦꯅꯦ, ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯃꯩꯕꯣ ꯅꯄꯥ ꯌꯣꯛꯄ ꯑꯣꯏꯅ ꯇꯧꯔꯗꯅ ꯅꯃꯥꯗꯨ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯐꯩ꯫ ꯅꯃꯥꯗꯨꯁꯨ ꯀꯔꯤꯅೋ ꯅꯪꯍꯔꯣꯏ ꯇꯧꯗꯧꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛꯇ ꯁꯤꯈꯤ꯫ ꯑꯩꯅ ꯍꯥꯏꯕꯅꯦ ꯅꯨꯄꯤ ꯉꯥꯏꯈꯣ ꯁꯤꯈꯤꯅꯨ, ꯅꯆꯥ ꯅꯃꯧꯒꯤ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯈꯤꯁꯤ ꯍꯥꯏꯗꯤ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯀꯅꯥꯅ ꯀꯧꯕꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯆꯠꯈꯤ꯫ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯅꯪ ꯅꯁꯥꯅ ꯚꯥꯞ ꯇꯥꯗꯕꯒꯤ ꯅꯃꯥꯗꯣ ꯉꯥꯏꯕ ꯉꯝꯗꯗꯅ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯀꯩꯅꯣ ꯄꯥꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯪꯇꯥꯏꯗ ꯇꯥꯏꯅꯔꯤꯁꯤꯕꯣ? ꯑꯇꯩ ꯇꯥꯏꯅꯕꯅ ꯇꯥꯏꯅꯕꯅꯤ, ꯃꯤ ꯃꯁꯥꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯁꯤꯖꯈꯤꯕ ꯏꯃꯥꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯗꯅ꯫ ꯄꯥꯕ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯏꯃꯥꯅ ꯃꯊꯛꯇ ꯂꯣꯏꯅ ꯇꯥꯔꯝꯒꯅꯤ, ꯍꯧꯖꯤꯛ ꯍꯪꯂꯕꯗꯤ ꯄꯥꯕ ꯅꯪ ꯆꯣꯛꯀꯅꯤ꯫ ꯈꯪꯗ꯭ꯔꯤ꯫ ꯍꯩ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯗꯅ ꯅꯄꯨꯟꯁꯤꯗꯣ ꯑꯗꯨꯝ ꯂꯩꯔꯅꯤꯀꯣ ꯅꯪ꯫ ꯌꯦꯟꯗꯁꯨ ꯂꯤꯔ ꯂꯤꯔꯒ ꯈꯣꯡꯃꯨ ꯁꯥꯡꯉꯤ ꯍꯥꯏ, ꯅꯪꯗꯤ ꯀꯌꯥꯝ ꯁꯥꯡꯉꯤ? ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯂꯥꯎꯅꯦ꯫ ꯄꯥꯈꯪ ꯑꯃꯅꯦꯗꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯕꯒꯤ ꯋꯥꯁꯨ ꯂꯩꯇꯦ, ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕꯅꯣ ꯅꯪꯕꯨ? ꯑꯣ ꯄꯥꯕ ꯑꯗꯨꯃꯥꯏꯅ ꯀꯥꯗꯤ ꯍꯥꯏꯒꯅꯨꯗ, ꯑꯩꯁꯨꯅꯦ ꯀꯣꯏꯒꯦ ꯍꯥꯏꯗꯅ ꯍꯣꯠꯅꯔꯤꯕꯅꯤ ꯈꯪꯉꯕ? ꯂꯩꯀꯥꯏꯁꯤꯒꯤ ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯑꯅꯤꯅꯤ ꯑꯩꯅ ꯀꯣꯏꯒꯦ ꯍꯥꯏꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯄꯥꯕ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯍꯥꯏꯌꯨ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯨ꯫ ꯈꯨꯝꯃꯨꯊꯣꯛ ꯅꯪꯕꯨ ꯃꯈꯥ ꯇꯥꯎꯅꯦ꯫ ꯑꯣ ꯑꯩꯅ ꯐꯅ ꯍꯥꯏꯗꯅꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯈꯪꯉꯕꯣ? ꯅꯆꯥꯒꯤ ꯁꯛꯁꯦ ꯏꯃꯥ ꯂꯧꯕ ꯑꯣꯏꯔꯗꯤ ꯐꯗꯧꯕ, ꯄꯥꯕ ꯂꯧꯔꯕꯅꯤꯅ ꯑꯣ ꯅꯨꯄꯤꯅ ꯄꯥꯝꯗ꯭ꯔꯦꯌꯦ꯫ ꯄꯥꯕꯗꯤ ꯁꯛꯇꯨ ꯐꯖꯩꯗꯣ, ꯃꯨꯔꯤꯗꯨꯒꯤ ꯃꯊꯛꯇ ꯂꯪꯕ ꯑꯃꯁꯨ ꯌꯥꯎꯔꯤꯗꯣ꯫ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯃꯨꯅ ꯂꯪꯕꯁꯤꯗꯅꯤ ꯅꯣꯏ ꯅꯃꯥꯅ ꯂꯩꯒꯦ ꯂꯩꯒꯦ ꯍꯥꯏꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯋꯥ ꯊꯣꯛꯅꯈ꯭ꯔꯤꯗꯣ꯫ ꯊꯣꯛꯂꯝꯒꯅꯤ ꯈꯪꯉꯦꯕ, ꯊꯣꯛꯂꯝꯒꯅꯦꯕ, ꯍꯥꯏꯔꯛꯄꯗ ꯇꯥꯅꯤꯡꯕ ꯄꯣꯛꯇꯦꯕ꯫ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣꯅꯦ ꯑꯁꯨꯛ ꯃꯔꯝ ꯃꯣꯛꯂꯤꯕ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯕꯨ? ꯀꯩꯅꯣ ꯄꯥꯕꯅ ꯑꯗꯨ ꯍꯪꯉꯤꯗꯨꯕꯨ? ꯄꯥꯕ ꯑꯃꯨꯛ ꯂꯥꯏꯕꯛ ꯌꯦꯡꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯁꯤꯒꯤ ꯅꯄꯥ ꯌꯥꯅꯕꯒꯤ ꯃꯆꯥꯁꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯅꯪꯗ ꯍꯥꯟꯅ ꯍꯥꯠꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯩꯗꯨ ꯄꯥꯏꯔꯒ ꯂꯪꯂꯛꯏ꯫ ꯀꯩꯅꯣ ꯄꯥꯕ ꯅꯆꯥꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩ ꯑꯃꯨꯛ ꯂꯩꯇ꯭ꯔꯗꯤ ꯄꯥꯕ ꯅꯪ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯅꯇꯣꯝꯗ ꯈꯨꯅꯨ ꯈꯣꯡꯕꯒꯨꯝ ꯌꯨꯝꯁꯤꯗ ꯍꯌꯦꯡ ꯅꯪꯅ ꯁꯤꯔꯕ ꯀꯥꯟꯗ ꯊꯥꯡꯗꯣꯛꯄꯤꯅ ꯃꯤ ꯂꯩꯇꯗꯅꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯂꯒ ꯅꯤꯡꯊꯦꯝ ꯆꯠꯈ꯭ꯔꯦ꯫ ꯑꯃꯨꯛ ꯆꯧꯅ ꯍꯥꯏꯍꯧꯏ꯫ ꯃꯁꯤꯒꯤ ꯁꯤꯒꯩꯖꯟꯁꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯅꯦ, ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯍꯥꯏꯔꯦ ꯇꯥꯗꯦ, ꯉꯥꯡꯉꯤ ꯂꯧꯗꯦ꯫ ꯆꯍꯤꯗꯤ ꯅꯕꯨ ꯄꯣꯗꯧꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎ ꯃꯇꯨ ꯊꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤꯅꯤ ꯑꯩꯅ ꯀꯣꯏꯒꯦ ꯍꯥꯏꯔꯤꯁꯤ ꯀꯩ?
ꯀꯅꯥꯅꯕꯨ ꯌꯥꯔꯛꯇꯣꯏꯅꯣ ꯃꯁꯛꯅꯤꯅ ꯃꯃꯥ ꯁꯛ ꯊꯤꯕꯗꯨ ꯂꯧꯗꯅ ꯍꯥꯏꯖꯤꯟꯈꯩ ꯊꯤꯔꯦ ꯑꯗꯨꯅꯗꯤ ꯀꯔꯝꯍꯥꯏꯅ ꯅꯨꯄꯤꯅ ꯌꯥꯔꯛꯇꯣꯏꯅꯣ ꯋꯥꯈꯤꯗꯧꯔꯤ ꯑꯩꯁꯦ ꯁꯤꯔꯝꯗꯥꯏ ꯌꯥꯔꯣꯁꯤ ꯐꯥꯎꯕ ꯋꯥꯈꯤꯗꯧꯔꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕꯤ ꯃꯌꯥꯝꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯅꯔꯤꯕꯤ ꯀꯨꯁꯨꯝꯂꯩ ꯑꯃꯗꯤ ꯀꯦꯊꯕꯤ ꯑꯅꯤꯃꯛꯅꯤ ꯅꯤꯡꯊꯦꯝꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯅ ꯅꯤꯡꯊꯦꯝꯕꯨ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯊꯝꯕꯤꯕꯅꯤ ꯅꯤꯡꯊꯦꯝ ꯊꯕꯛ ꯁꯨꯕ ꯀꯟꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯃꯥ ꯁꯦꯜꯗꯤ ꯄꯥꯏꯗꯕ ꯃꯤꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯅꯤꯡꯊꯦꯝꯕꯨ ꯄꯥꯝꯗꯦ ꯁꯦꯜꯗ ꯉꯥꯎꯕꯤ ꯑꯅꯤꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯊꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯅꯤꯗꯨꯁꯨ ꯁꯛ ꯐꯖꯕꯤ ꯑꯩꯅꯤ ꯁꯛ ꯐꯖꯕꯤ ꯑꯩꯅꯤ ꯍꯥꯏꯗꯅ ꯅꯥꯄꯜ ꯀꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯣꯡꯃ ꯀꯨꯁꯨꯝꯂꯩꯅ ꯃꯇꯣꯝ ꯇꯥꯏꯖꯩ ꯃꯥꯒꯤ ꯀꯦꯊꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯋꯥ ꯉꯥꯡꯕꯗ ꯀꯦꯗꯅꯇ ꯂꯩꯕꯤ ꯀꯦꯊꯕꯤ ꯍꯥꯏꯕ꯭ꯔꯥ ꯄꯛꯊꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅ ꯑꯩ ꯃꯉꯥꯏꯔꯦ ꯂꯩꯀꯥꯏꯁꯤꯗ ꯁꯛ ꯐꯖꯔꯤꯕꯁꯦ ꯀꯥꯏꯅ ꯃꯨꯛꯇꯅ ꯇꯧꯔꯤ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯒꯤ ꯈꯖꯥꯏ ꯅꯥꯝꯃ ꯐꯪꯕꯁꯨ ꯅꯠꯇꯕ ꯃꯥꯅ ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯝꯇ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯥꯅ ꯐꯥꯗꯣꯒꯤ ꯍꯣꯠꯅꯔꯤꯕ ꯍꯟꯗꯛꯇꯤ ꯈꯪꯅꯤ ꯍꯦꯛ ꯊꯦꯡꯅꯕꯒ ꯑꯩꯅ ꯀꯩꯗꯧꯒꯤ ꯌꯦꯡꯉꯨꯕꯅꯣ ꯁꯣꯝꯗꯁꯨ ꯀꯦꯊꯕꯤꯅ ꯍꯥꯏ ꯃꯥꯒꯤ ꯀꯨꯁꯨꯝꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯐꯁꯨ ꯐꯖꯗꯅ ꯐꯖꯕꯤ ꯁꯥꯕꯤꯝ ꯂꯩꯗꯥꯏꯅꯦ ꯃꯗꯨꯅ ꯃꯔꯣꯜ ꯑꯃ ꯌꯦꯡꯅꯤꯡꯗꯕꯅ ꯑꯁ ꯑꯩ ꯃꯉꯥꯏꯔꯦ ꯂꯩꯀꯥꯏꯁꯤꯗ ꯁꯛ ꯐꯖꯔꯤꯁꯦ ꯀꯥꯏꯅ ꯃꯨꯛꯇꯅ ꯇꯧꯔꯤ ꯑꯩꯅ ꯑꯃꯨꯛꯇꯪ ꯊꯤꯅ ꯍꯥꯏꯕ ꯁꯣꯏꯗ꯭ꯔꯕꯅꯦꯕ ꯑꯗꯨꯗꯩꯗꯤ ꯏꯀꯥꯏꯗꯅ ꯃꯄꯥꯟ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯂꯔꯣꯏꯗꯕꯅꯤ ꯑꯁꯨꯝꯅ ꯀꯨꯁꯨꯝꯂꯩ ꯑꯃꯗꯤ ꯀꯦꯊꯕꯤ ꯂꯩꯀꯥꯏꯗꯨꯗ ꯃꯥꯒꯤ ꯀꯥꯡꯕꯨ ꯁꯦꯝꯗꯨꯅ ꯂꯩꯅꯩ ꯑꯃꯅ ꯑꯃꯕꯨ ꯎꯁꯤꯠꯅꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯦꯝ ꯂꯧꯕꯨꯛ ꯀꯨꯝꯂꯨꯕꯒꯤ ꯀꯥꯔꯛꯄꯗ ꯂꯝꯕꯤꯗ ꯀꯨꯁꯨꯝꯂꯩ ꯊꯦꯡꯅꯩ ꯅꯤꯡꯊꯦꯝꯅ ꯈꯜꯂꯤ ꯑꯁ ꯉꯁꯤꯗꯤ ꯗꯥꯎꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯈ꯭ꯔꯦꯗ ꯑꯩꯅ ꯅꯤꯡꯕꯗꯣ ꯍꯦꯛ ꯊꯣꯛꯑꯦ ꯁꯩꯇ ꯃꯥꯒꯤꯁꯤ ꯑꯩꯕꯨ ꯉꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯍꯦꯛꯇ ꯍꯥꯏꯔꯗꯕꯅꯤ ꯁꯨꯝ ꯍꯦꯛꯇ ꯑꯁꯤ ꯈꯟꯗꯨꯅ ꯅꯤꯡꯊꯦꯝ ꯀꯥꯔꯛꯏ ꯁꯣꯝꯗꯅ ꯀꯨꯁꯨꯝꯂꯩ ꯅꯤꯡꯊꯦꯝ ꯀꯥꯔꯛꯄ ꯎꯕꯗ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯅꯤꯡꯊꯦꯝ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯨꯏꯊꯤ ꯃꯥꯟꯕꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯂꯦꯞꯄꯨꯏꯅꯣ ꯈꯪꯗꯦꯕ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯨꯁꯨꯝꯂꯩ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯕ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯑꯩ ꯉꯥꯏꯔꯝꯃꯤꯔꯣ ꯀꯨꯁꯨꯝꯂꯩ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯅ ꯃꯥ ꯉꯥꯏꯔꯝꯃꯤꯔ ꯀꯥꯏꯅ ꯃꯁꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯣ ꯑꯩꯁꯦ ꯃꯤ ꯑꯃꯁꯨ ꯉꯥꯏꯔꯝꯕꯅꯤ ꯇꯥꯗ ꯅꯤꯡꯊꯦꯝ ꯂꯥꯛꯀꯅꯤ ꯈꯪꯂꯝꯂꯕꯗꯤ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯂꯣꯏꯗꯕꯅꯤ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯋꯥꯇꯥ ꯑꯃꯅꯤꯅꯦ ꯃꯥꯅꯤ ꯋꯥꯇꯥ ꯑꯃꯅꯤ ꯑꯩꯁꯨ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯁ꯭ꯋꯥꯏꯗ ꯍꯦꯛ ꯂꯦꯞꯁꯤꯜꯂꯨꯔꯦ ꯇꯧꯔꯤꯁꯦ ꯇꯥꯗ ꯌꯥꯔꯒꯗꯤ ꯂꯦꯡꯕꯤꯈ꯭ꯔꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯃꯤ ꯑꯃꯇ ꯉꯥꯏꯍꯧꯈꯤꯒꯦ ꯅꯤꯡꯊꯦꯝ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯒ ꯍꯥꯏꯔꯛꯂꯤꯕꯗꯨꯒ ꯌꯥꯝꯅ ꯊꯥꯞꯅꯈꯤꯕꯗꯨꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯁ ꯇꯧꯅꯤ ꯏꯀꯥꯏꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯍꯥꯏꯔꯛꯂꯤꯁꯤꯒ ꯐꯔꯦ ꯃꯁꯤ ꯑꯩꯅ ꯂꯥꯟꯕ ꯇꯥꯔ ꯃꯥꯜꯂꯦ ꯑꯩ ꯆꯠꯈꯤꯕꯅ ꯐꯕ ꯇꯥꯏ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯆꯠꯈ꯭ꯔꯦ ꯆꯠꯅ ꯀꯨꯁꯨꯝꯂꯩꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯨꯛ ꯆꯠ ꯇꯧꯏ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯨꯁꯨꯝꯂꯩꯅ ꯍꯥꯏꯖꯩ ꯇꯧꯔꯤꯁꯤ ꯃꯥꯒꯤ ꯆꯠꯀꯗꯕ ꯆꯨꯝꯅ ꯆꯠꯀꯦ ꯍꯥꯏꯗꯦꯕ ꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡ ꯃꯥꯡꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯑꯣ ꯏꯕꯨꯡꯉꯣ ꯂꯝꯕꯤꯗꯨ ꯆꯨꯝꯅ ꯆꯠꯂꯣ ꯑꯃꯨꯛ ꯈꯨꯗꯤ ꯊꯤꯖꯤꯟꯕ ꯇꯥꯔꯦꯅꯦ ꯃꯁꯛꯁꯤꯒ ꯇꯤꯟꯐꯥ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯗꯨꯒ ꯑꯩꯕꯨ ꯄꯥꯝꯃꯤꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯛꯏ ꯍꯥꯏꯗꯨꯅꯤ ꯃꯁꯥꯗ ꯌꯦꯡꯗ꯭ꯔꯒ ꯐꯖꯕꯒꯁꯨ ꯄꯥꯝ ꯁꯥꯔꯛꯏ ꯀꯨꯁꯨꯝꯂꯩ ꯑꯊꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯅꯨꯄꯥ ꯁꯦꯜ ꯄꯥꯏꯔꯕ ꯑꯃ ꯈꯪꯅꯔꯤꯕꯅꯤ ꯃꯥꯅ ꯁꯦꯜ ꯄꯤꯕ ꯁꯅꯥ ꯁꯥꯎ ꯁꯥꯕ ꯉꯝꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯗꯨꯅꯤ ꯃꯥꯅ ꯂꯥꯛꯄ ꯉꯥꯏꯔꯤꯕꯁꯤ ꯅꯤꯡꯊꯦꯝ ꯀꯨꯁꯨꯝꯂꯩꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯃꯥ ꯈꯣꯏꯗꯧ ꯁꯥꯒꯠꯇꯨꯅ ꯂꯥꯛꯄꯗ ꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯄꯥꯅ ꯍꯥꯟꯅ ꯑꯣꯛꯂꯛꯏ ꯍꯩ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯅꯪ ꯍꯜꯂꯛꯂꯕꯅꯤꯅ ꯆꯥꯛꯁꯤ ꯑꯝꯇ ꯊꯣꯡꯂꯨꯅ ꯏꯄꯥꯁꯤ ꯏꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯅꯤꯡꯊꯦꯝ ꯁꯥꯎꯅꯤꯡꯕꯒ ꯐꯖꯅ ꯈꯨꯝꯂꯛꯇꯦ ꯑꯣ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯄꯥꯝꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧ ꯑꯩꯗꯤ ꯊꯣꯡꯕ ꯉꯝꯂꯔꯣꯏ ꯀꯩꯅꯣ ꯈꯪꯗꯦ ꯉꯁꯥꯏꯅ ꯊꯣꯡꯕ ꯌꯥꯔꯕ ꯆꯥꯛꯁꯦ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯥꯏꯔ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗ ꯍꯩ ꯀꯩꯅꯣ ꯍꯥꯏꯗꯣ ꯀꯨꯝ ꯁꯨꯞꯄ ꯑꯩꯅ ꯊꯣꯡꯗꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯄꯥꯝꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯂꯤ ꯍꯦꯛ ꯂꯥꯛꯄꯗ ꯀꯗꯔ ꯍꯦꯛ ꯇꯧꯔꯛꯏ ꯍꯩ ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ ꯁꯤꯕꯗ ꯀꯞꯅꯤꯡꯗꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯚꯥꯞ ꯇꯥꯗꯕꯗꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯄꯥꯕꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯅ ꯁꯣꯝꯗ ꯆꯥꯛꯂꯤꯕ ꯊꯃꯣꯏꯁꯤꯗꯤ ꯄꯥꯕꯅ ꯈꯪꯄꯣꯟꯇꯦ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯉꯥꯡꯂꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯊꯕꯤ ꯐꯖꯅ ꯀꯦꯔꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ ꯅꯤꯡꯊꯦꯝꯁꯨ ꯊꯕꯛ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯍꯦꯛ ꯊꯦꯡꯅꯩ ꯅꯤꯡꯊꯦꯝꯅ ꯈꯜꯂꯤ ꯑꯁ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯔꯦꯗ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯍꯦꯛꯇ ꯈꯪꯂꯒꯦ
ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯅ ꯆꯪꯁꯤꯟꯗꯨꯅ ꯀꯦꯊꯕꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ꯭ꯔꯣ? ꯍꯩꯃꯥ ꯇꯥꯅꯤꯡꯊꯦꯝ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯉꯨꯔꯦ ꯀꯩꯅꯣ ꯇꯥꯅꯤꯡꯊꯦꯝ ꯅꯪꯅ ꯅꯁꯛ ꯑꯗꯨ ꯌꯥꯝꯅ ꯊꯤꯔꯤꯗꯨꯕꯨ ꯍꯥ ꯈꯔꯁꯨ ꯐꯖꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯈꯔ ꯅꯨꯡꯉꯥꯏꯗꯧꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯗꯨꯔꯒꯥꯅ ꯇꯥꯅ ꯊꯤꯟꯕ ꯍꯤꯡꯆꯥꯕꯗꯣ ꯍꯦꯛ ꯃꯥꯜꯂꯗꯅ ꯆꯠꯈ꯭ꯔꯣ ꯃꯤ ꯂꯥꯛꯂꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯤꯡꯊꯦꯝ ꯈꯜꯂꯨꯕ ꯋꯥꯈꯜꯒ ꯍꯥꯏꯔꯛꯂꯤꯕꯗꯨꯒ ꯄꯨꯡꯑꯣꯟ ꯑꯣꯟꯅꯕꯗꯨꯗ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯩ ꯀꯦꯊꯕꯤ ꯑꯩꯁꯦ ꯅꯉꯣꯟꯗꯒꯤ ꯋꯥ ꯑꯃ ꯇꯥꯅꯤꯡꯗꯅ ꯇꯧꯕꯅꯤ ꯑꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯒ ꯇꯥꯅꯤꯡꯊꯦꯝꯒ ꯀꯔꯤ ꯍꯥꯏꯅꯈꯤꯕ ꯂꯩꯕꯒꯦ ꯀꯦꯊꯕꯤ ꯅꯪꯅ ꯑꯩꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯕꯁꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯑꯁꯦꯡꯕ ꯑꯝꯇ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ ꯇꯥꯅꯤꯡꯊꯦꯝ ꯂꯧꯁꯤꯗ ꯈꯁꯅꯥ ꯊꯤꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯑꯣꯏꯒꯗꯕ ꯇꯥꯗꯒ ꯆꯥꯟꯅꯕ ꯃꯤ ꯑꯣꯏꯅ ꯊꯤꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯦꯊꯕꯤ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩꯍꯧꯏ ꯅꯤꯡꯊꯦꯝꯅ ꯈꯜꯂꯤ ꯁꯛ ꯈꯔ ꯐꯖꯩ ꯍꯥꯏꯗꯅ ꯅꯥꯄꯜꯗꯤ ꯀꯥꯔꯦꯅꯦ ꯂꯥꯏꯊꯣꯛ ꯑꯃꯨꯛꯇ ꯃꯥꯡꯒꯦ ꯍꯧꯔꯤꯅꯤ ꯑꯗꯨꯕꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯀꯨꯁꯨꯝ ꯂꯩꯁꯨ ꯃꯉꯥꯏ ꯈꯪꯉꯅꯤ ꯅꯣꯏ ꯑꯅꯤꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯧꯅꯗꯤ ꯇꯣꯛꯂꯣꯏꯀꯣ ꯑꯩ ꯅꯤꯡꯊꯦꯝ ꯃꯊꯥ ꯁꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯑꯃꯗ ꯍꯥꯏꯔꯣꯏ ꯐꯖꯅ ꯈꯨꯝꯂꯛꯇꯦ ꯑꯃꯗ ꯍꯥꯏꯔꯣꯏ ꯊꯤꯅꯤ ꯍꯦꯛꯇ ꯆꯩꯔꯛ ꯃꯥ ꯋꯥꯈꯜꯗꯨ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯃꯄꯥꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯕꯅꯤ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯆꯪꯂꯛꯏ ꯑꯁ ꯀꯨꯏ ꯄꯥꯕꯁꯦ ꯃꯪꯒꯣꯜꯗ ꯑꯃꯨꯛ ꯐꯝꯗꯅ ꯂꯩꯔꯤꯅꯤ ꯑꯁꯤꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯖꯥꯠ ꯇꯟꯈ꯭ꯔꯦ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯏꯆꯥꯗꯤ ꯉꯁꯤꯗꯤ ꯅꯀꯣꯛ ꯅꯔꯨꯒ ꯏꯐꯥ ꯐꯥꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯦ ꯄꯥꯈꯪꯅ ꯂꯤꯗ ꯂꯤꯁꯤꯜꯂꯛꯂꯕꯗꯤ ꯂꯨꯒꯅꯤ ꯅꯥꯟꯒꯅꯤ ꯍꯥꯏꯕ ꯈꯪꯂꯛꯇꯦ ꯏꯀꯥꯏꯕ ꯈꯪꯂꯛꯇꯦ ꯑꯗꯣ ꯆꯧꯈ꯭ꯔꯕꯖꯥꯠꯅꯤꯀꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯨꯄꯤꯅ ꯄꯥꯝꯅꯕ ꯈꯔꯁꯨ ꯀꯦꯗꯅ ꯃꯧꯗꯅ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯏꯄꯥꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗ꯭ꯔꯕꯗꯨꯅꯗꯤ ꯂꯩꯁꯥꯕꯤꯅꯗꯤ ꯌꯦꯡꯅꯤꯡꯕ ꯍꯧꯅꯗꯦ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯣꯏꯗꯧ ꯁꯧꯒꯠꯄꯅꯦ ꯄꯥꯕ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯇꯥꯏꯅꯔꯛꯇꯅ ꯇꯣꯛꯀꯅꯤꯕ ꯍꯧꯖꯤꯛ ꯑꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯂꯦꯗ ꯑꯩꯅ ꯍꯥꯏꯗꯨꯅꯤꯅꯦ ꯂꯤꯗ ꯂꯤꯁꯤꯜꯂꯛꯂꯕꯗꯤ ꯐꯖꯐꯝ ꯈꯪꯕ ꯅꯠꯇꯦ ꯃꯤ ꯈꯨꯗꯤꯡꯒꯤ ꯈꯟꯅꯐꯝ ꯊꯤꯗꯨꯅ ꯂꯩꯗꯧꯔꯤꯕꯅꯦꯕ ꯄꯥꯕ ꯅꯪ ꯑꯗꯨꯝ ꯅꯇꯣꯝꯇ ꯉꯥꯡꯍꯧꯔꯣꯀꯣ ꯑꯩ ꯆꯪꯉꯒꯦ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯆꯪꯈ꯭ꯔꯦ ꯑꯃꯨꯆꯧ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯑꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯊꯤꯗꯤ ꯊꯤꯈ꯭ꯔꯕꯖꯥꯠꯅꯤꯀꯣ ꯏꯃꯪ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕꯁꯤ ꯐꯥꯎꯕ ꯏꯆꯥ ꯏꯃꯧꯒꯤ ꯁꯦꯕꯥ ꯀꯥꯏꯗꯣ ꯐꯪꯗ꯭ꯔꯕꯅꯤꯅꯦ ꯏꯆꯥꯅꯤꯅ ꯀꯥꯟꯅꯗꯕ ꯊꯔꯣꯏ ꯑꯍꯥꯟꯕ ꯑꯃ ꯄꯣꯛꯂꯨꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯟꯅꯗꯦꯅꯦꯁꯦ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯊꯤꯕ ꯉꯝꯗꯕ ꯃꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯊꯕꯤꯒꯤ ꯀꯥꯡꯕꯨꯒ ꯀꯨꯁꯨꯝꯂꯩꯒꯤ ꯀꯥꯡꯕꯨꯒ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯊꯦꯡꯅꯔꯦ ꯀꯦꯊꯕꯤ ꯃꯥꯒꯤ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯀꯨꯁꯨꯝꯂꯩ ꯍꯥꯏꯕꯤ ꯅꯨꯄꯤꯁꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯁꯤ ꯐꯥꯎꯕ ꯇꯞꯅꯒꯩ ꯀꯦꯔꯒ ꯂꯥꯛꯏꯁꯤꯕꯨ ꯅꯠꯇꯦ ꯃꯥꯏꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯖꯥꯠꯂ ꯃꯥ ꯃꯉꯥꯏꯔꯦ ꯐꯖꯕꯁꯤ ꯍꯥꯏꯗꯅ ꯇꯧꯔꯤꯅꯤ ꯃꯥꯏꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯁꯣꯝꯗꯁꯨ ꯀꯨꯁꯨꯝꯂꯩꯅ ꯃꯥꯒꯤ ꯀꯥꯡꯕꯨꯗꯨꯗ ꯍꯥꯏꯔꯛꯏ ꯍꯩ ꯅꯣꯏꯕꯨ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯀꯦꯊꯕꯤ ꯍꯥꯏꯕꯤꯁꯤꯅ ꯇꯧꯔꯤꯁꯦ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯕꯨ ꯀꯦꯔꯒ ꯂꯥꯛꯇ꯭ꯔꯗꯤ ꯌꯥꯗꯕꯗꯧꯅ ꯀꯅꯥꯅ ꯄꯥꯝꯗꯅ ꯀꯦꯔꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯃꯁꯛꯁꯤꯒ ꯀꯅꯥꯅ ꯄꯥꯝꯕꯤꯅꯤ ꯍꯥꯏꯗꯅ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦꯕ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯇꯧꯒꯦ ꯇꯧꯖꯁꯅꯨ ꯃꯥꯅ ꯐꯖꯗꯅ ꯏꯇꯥꯗꯒꯤ ꯀꯔꯤꯁꯨ ꯍꯦꯟꯒꯗꯕ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯃꯥꯒꯤ ꯀꯥꯡꯕꯨꯅ ꯊꯥꯒꯠꯄꯗ ꯃꯣꯏ ꯑꯅꯤꯃꯛ ꯃꯊꯣꯏ ꯀꯥꯔꯝꯃꯤ ꯊꯩꯅꯕꯗ ꯑꯅꯤꯃꯛ ꯃꯆꯤꯟ ꯄꯩꯅꯔꯒ ꯆꯠꯅꯈꯤ ꯀꯨꯁꯨꯝꯂꯩ ꯑꯃꯗꯤ ꯀꯦꯊꯕꯤ ꯑꯅꯤꯃꯛ ꯂꯝꯒꯤ ꯁꯟꯅ ꯃꯁꯤ ꯁꯥꯡꯉꯤ ꯍꯥꯏꯅꯕꯒꯨꯝ ꯂꯝꯂꯥꯟꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯥꯁꯤꯡꯗ ꯃꯊ꯭ꯋꯥꯏ ꯂꯨꯞꯆꯔꯤ ꯑꯗꯨꯒ ꯂꯩꯀꯥꯏꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯣꯏꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯂꯕ ꯃꯤꯗꯨꯗꯗꯤ ꯃꯣꯏꯅ ꯃꯤꯔꯥꯏꯔꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯅ ꯃꯣꯏ ꯑꯅꯤꯕꯨꯗꯤ ꯋꯥꯔꯧꯔꯤ ꯅꯤꯡꯊꯦꯝꯅ ꯈꯜꯂꯤ ꯑꯩꯅ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯂꯧꯒꯦ ꯈꯟꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯃꯛ ꯑꯆꯥꯎꯔꯝ ꯄꯥꯝꯃꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯐꯩ ꯑꯗꯨ ꯅꯠꯇꯗꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯥꯇꯩ ꯆꯥꯗꯕ ꯃꯤꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯃꯣꯏ ꯇꯨꯡꯗ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯈꯪꯒꯅꯤ ꯃꯣꯏꯒꯤ ꯃꯒꯨꯟ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯁꯨꯝꯂꯩ ꯂꯝꯕꯤꯗ ꯑꯃꯨꯆꯧ ꯊꯦꯡꯅꯩ ꯀꯨꯁꯨꯝꯂꯩꯅ ꯃꯥꯃꯥ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ ꯑꯃꯨꯆꯧ ꯃꯃꯤꯠ ꯎꯕꯣꯏ ꯎꯗꯕꯣꯏ ꯈꯨꯝꯂꯛꯏ ꯍꯥ ꯑꯩꯕꯨꯔꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦꯍꯦ ꯃꯥꯃꯥ ꯑꯩꯁꯦ ꯀꯨꯁꯨꯝꯂꯩ ꯀꯧꯏ ꯂꯩꯀꯥꯏꯁꯤꯗꯒꯤꯅꯤ ꯑꯩꯅ ꯃꯥꯃꯕꯨ ꯃꯨꯟꯅ ꯈꯪꯉꯤ ꯃꯥꯃꯕꯨ ꯇꯥꯅꯤꯡꯊꯦꯝꯒꯤ ꯃꯄꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯑꯗꯨ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯃꯥꯃꯥ ꯃꯇꯥꯡꯕꯨꯗꯤ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯍꯦꯛ ꯇꯥꯌꯨ ꯏꯃꯧꯁꯤꯗꯤ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯍꯥ ꯏꯃꯧ ꯍꯥꯏꯕ
ꯀꯔꯥꯏꯗꯒꯤ ꯏꯃꯧꯅꯣ ꯃꯥꯃꯁꯨꯅꯤ ꯅꯆꯥꯅꯨꯄꯥꯒ ꯆꯞ ꯃꯥꯟꯅꯔꯗꯅ ꯅꯣꯏ ꯅꯄꯥ ꯅꯆꯥꯁꯤꯅ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯆꯠꯊꯣꯛꯀꯗꯕ ꯇꯟꯕ ꯌꯥꯎꯔꯕꯅꯤ ꯇꯧꯔꯤꯁꯦ ꯑꯦ ꯀꯔꯤꯅꯣ ꯋꯥꯇꯥꯗꯨꯗꯤ ꯍꯥ ꯏꯆꯥ ꯅꯨꯄꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦꯅꯦ ꯍꯥꯏꯁꯤꯕꯣ ꯍꯩ ꯅꯪꯒꯤ ꯋꯥꯗꯣ ꯃꯔꯧ ꯂꯩ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩꯕꯨ ꯍꯜꯊꯪꯁꯤꯗ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯤꯅꯦꯍꯦ ꯑꯣ ꯃꯥꯃꯥ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯅꯆꯥꯅꯨꯄꯥꯗꯣ ꯃꯤꯡꯁꯦꯜꯗ ꯈꯔ ꯌꯦꯡꯍꯜꯂꯨ ꯃꯁꯛꯇꯣ ꯃꯥꯃꯅ ꯃꯤꯡꯁꯦꯜ ꯑꯝꯇ ꯌꯦꯡꯍꯟꯕꯤꯗ꯭ꯔ ꯃꯥꯜꯂꯤ ꯑꯝꯇ ꯂꯩꯕꯤꯗ꯭ꯔꯕꯕ ꯏꯀꯥꯏꯕ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯍꯩ ꯃꯤꯡꯁꯦꯜꯗꯤ ꯀꯩꯗꯧꯕꯒꯤꯅꯣ ꯍꯥ ꯌꯨꯝꯗꯁꯨ ꯃꯤꯡꯁꯦꯜ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯏꯆꯥꯒ ꯃꯤꯡꯁꯦꯜꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯥꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯥꯃ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯆꯥꯅꯨꯄꯥꯗꯣ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯁꯛꯇꯣ ꯌꯦꯡꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗ ꯖꯨꯠ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯤ ꯈꯪꯗꯦ ꯂꯩꯀꯥꯏꯁꯤꯗ ꯐꯖꯕꯗ ꯍꯥꯏꯅꯔꯤꯕ ꯑꯩꯈꯣꯏꯗ ꯀꯔꯟ ꯇꯥꯔꯦ ꯍꯥꯏꯕ ꯑꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯈꯩ ꯉꯥꯡꯂꯤꯕꯗꯨꯗꯤ ꯍꯩ ꯕꯦꯝꯃ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯀꯔꯟ ꯇꯥꯗꯅ ꯁꯟꯗ ꯀꯔꯟ ꯇꯥꯔꯨꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯪ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯣ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗꯤ ꯂꯛꯅꯗꯅꯕꯨ ꯍꯧꯗꯣꯡꯅ ꯂꯛꯅꯔꯨꯕ ꯌꯥꯕ ꯍꯧꯅꯗꯦꯅꯦ ꯀꯨꯁꯨꯝꯂꯩ ꯃꯇꯣꯝꯇ ꯈꯟꯖꯩ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩꯅꯦ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯔꯒ ꯃꯄꯥꯁꯤꯅꯤ ꯍꯦꯟꯅ ꯁꯥꯊꯤꯈ꯭ꯔꯦꯅꯦ ꯑꯃꯨꯖꯧ ꯃꯈꯥ ꯇꯥꯔꯛꯏ ꯍꯩ ꯕꯦꯝꯃ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯅꯪ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯗꯦ ꯌꯥꯗꯦꯗꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯥꯗꯣ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯃꯅꯥꯗ ꯍꯥꯞꯄ ꯅꯠꯇꯦ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯜꯂꯤ ꯍꯥꯏꯔꯤꯁꯤꯗꯤ ꯅꯪꯅ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯅꯪ ꯃꯥꯃ ꯅꯪꯉꯣꯟꯗ ꯈꯨꯔꯨꯝꯂꯁꯨ ꯈꯨꯔꯨꯝꯒꯦ ꯌꯥꯔꯗꯤ ꯅꯪ ꯏꯆꯥꯅꯨꯄꯥꯁꯤ ꯑꯃꯨꯛꯇ ꯀꯜꯂꯨ ꯏꯕꯦꯝꯃ ꯅꯠꯇ꯭ꯔꯕꯗꯤ ꯉꯥꯎꯗꯅ ꯆꯠꯈꯤꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯀꯨꯁꯨꯝꯂꯩꯗ ꯈꯨꯔꯨꯝꯒꯦ ꯍꯥꯏꯅ ꯇꯧꯏ ꯀꯨꯁꯨꯝꯂꯩꯅ ꯑꯦ ꯃꯥꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯇꯧꯍꯩꯗꯦꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨꯋꯣ ꯂꯣꯟ ꯑꯃꯨꯛ ꯁꯣꯟꯖꯩ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯤꯗꯤ ꯉꯥꯎꯕ ꯆꯞ ꯃꯥꯟꯅꯕ ꯖꯥꯠꯅꯤꯅ ꯁꯤꯗꯤ ꯑꯁ ꯑꯩꯁꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯐꯗꯧꯕ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯁꯤꯅ ꯍꯦꯟꯅ ꯅꯥꯇꯩ ꯆꯥꯗꯅ ꯇꯧꯔꯤꯁꯦ ꯑꯩ ꯆꯠꯈꯤꯕꯅ ꯐꯔꯅꯤ ꯃꯁꯤꯒꯤ ꯑꯍꯜꯁꯤꯒ ꯁꯨꯝ ꯑꯣꯟꯁꯤꯟꯅꯗꯅ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯀꯣꯛ ꯕꯦꯔꯥ ꯂꯩꯔꯛꯇꯧ ꯃꯥꯜꯂꯤ ꯑꯣ ꯃꯥꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯁꯨꯝꯂꯩ ꯆꯠꯈ꯭ꯔꯦ ꯑꯃꯨꯛꯁꯧ ꯃꯇꯣꯝꯇ ꯍꯥꯏꯍꯧꯏ ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯍꯦꯜꯂꯣꯏꯔꯅꯤ ꯅꯠꯇ꯭ꯔꯒ ꯃꯤꯔꯅꯤ ꯋꯥꯇꯧꯅ ꯐꯖꯈ꯭ꯔꯦꯗ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯃꯁꯤꯅꯅꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯊꯥ ꯁꯥꯏ ꯍꯦꯛ ꯍꯥꯏꯔꯤꯕꯗꯣ ꯑꯁ ꯃꯁꯤꯅꯒ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯔꯕꯗꯤ ꯑꯁꯦꯡꯕ ꯆꯥꯛ ꯏꯟꯁꯥꯡꯒꯁꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯁꯩꯇ ꯃꯣꯏꯒꯤ ꯄꯥꯈꯪꯗꯤ ꯇꯣꯛꯈꯣ ꯍꯅꯨꯔꯕ ꯑꯩ ꯐꯥꯎꯕ ꯀꯩꯅꯣꯝꯃ ꯈꯜꯂꯩꯗ ꯋꯥꯈꯜꯁꯦ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯏꯆꯥꯅꯨꯄꯥꯗ ꯀꯟꯅ ꯍꯥꯏꯅꯔꯒ ꯂꯥꯏꯕꯛ ꯌꯦꯡꯉꯨ ꯍꯥꯏꯔꯨꯕꯅ ꯐꯒꯅꯤ ꯑꯁꯨꯝꯅ ꯑꯃꯨꯛꯁꯧ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯍꯩ ꯏꯟꯊꯦꯝ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ ꯁꯤꯗ ꯂꯥꯎꯅꯦ ꯏꯄꯥꯒ ꯋꯥ ꯑꯃ ꯇꯥꯟꯅꯁꯤꯅꯦ ꯀꯩꯅꯣ ꯄꯥꯄ ꯂꯥꯛꯄꯗꯧꯅ ꯅꯪꯉꯔꯣꯏꯗꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯇꯅ ꯀꯧꯔꯤꯗꯨꯕꯣ ꯍꯩ ꯉꯁꯤꯗꯤ ꯏꯄꯥ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯗꯨ ꯑꯣꯛꯅꯔꯛꯂꯦꯗꯅ ꯀꯔꯤ ꯍꯥꯏꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯀꯔꯥꯏꯗꯅꯣ ꯑꯣꯛꯅꯔꯤꯕ ꯄꯥꯕꯗꯤ ꯅꯠꯇꯦ ꯄꯥꯈꯪꯁꯨ ꯅꯠꯇꯕ ꯍꯟꯅꯨꯕ ꯄꯥꯕꯗ ꯀꯔꯟ ꯇꯥꯔꯛꯂꯤꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯃꯗꯨꯕꯨ ꯃꯤꯅ ꯍꯥꯏꯅꯕ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯃꯗꯨꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯃꯃꯥ ꯌꯥꯝꯅ ꯇꯛꯏ ꯍꯥꯏꯅꯕꯅꯤ ꯄꯥꯕꯨ ꯃꯥꯅ ꯄꯥꯈꯪ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯅꯅꯤ ꯌꯦꯔꯥ ꯅꯪ ꯁꯤꯃ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗꯅꯤꯕꯣ ꯄꯉꯥꯡꯗ ꯉꯥꯡꯉꯗꯅ ꯅꯠꯇꯦ ꯄꯥꯕꯕꯨ ꯍꯦꯂꯣꯏ ꯑꯣꯛꯅꯔꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯈꯪꯗꯦ ꯃꯁꯛ ꯐꯖꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯃꯥꯃ ꯇꯥ ꯅꯤꯡꯊꯦꯝꯒꯤ ꯄꯥꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯂꯛꯄꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯃꯤꯠꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯃꯁꯛꯇꯣ ꯀꯌꯥ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯦꯡꯕꯗꯗꯤ ꯀꯅꯥꯒꯤ ꯂꯥꯏꯒꯤ ꯃꯆꯥꯗꯒꯤ ꯍꯦꯜꯂꯤꯅꯦ ꯐꯖꯕ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯅꯨꯄꯥ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕ ꯑꯍꯜꯁꯤꯗ ꯏꯔꯥꯡ ꯇꯧꯁꯤꯜꯂꯩꯗꯨꯕꯣ ꯍꯩ ꯁꯤꯒꯤꯖꯟ ꯋꯥꯁꯤ ꯃꯨꯟꯅ ꯇꯥꯈꯣꯅꯦ ꯃꯁꯤꯗꯤ ꯂꯤꯔꯕꯗꯤ ꯉꯥꯡꯅꯕ ꯋꯥꯏ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯏꯗ ꯍꯥꯏꯗꯧꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯦꯅ ꯇꯧꯔꯤꯁꯤ ꯑꯗꯨ ꯀꯩꯗꯧꯔꯕ ꯄꯥꯄ ꯑꯣ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯅꯪꯁꯦ ꯐꯖꯅ ꯈꯪꯉꯤ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯅꯁꯛꯇꯨ ꯃꯤꯡꯁꯦꯜꯒ ꯌꯦꯡꯗꯅ ꯐꯖꯅ ꯀꯦꯔꯒ ꯂꯥꯛꯎ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯅꯤꯅꯦ ꯏꯕꯣ ꯆꯠꯂꯨ ꯏꯄꯥꯅ ꯌꯥꯏ ꯑꯗꯨꯛ ꯐꯖꯕꯤꯗꯨꯅ ꯂꯥꯛꯎ ꯍꯥꯏꯔꯤꯀꯥꯟꯗꯨꯗ ꯆꯠꯇꯅ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯀꯔꯥꯏꯗ ꯑꯗꯨꯒꯨꯝꯕ ꯐꯖꯕꯤ ꯊꯤꯕ ꯐꯪꯂꯣꯏꯀꯣ ꯃꯗꯨꯅ ꯑꯩꯒꯤ ꯏꯃꯧꯒ ꯑꯣꯏꯔꯕꯗꯤ ꯆꯥꯛ ꯏꯟꯁꯥꯡꯒꯁꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ ꯅꯣꯏ ꯅꯍꯥꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅꯨꯔꯕ ꯑꯩ ꯐꯥꯎꯕ ꯋꯥꯈꯜꯁꯤ ꯆꯔꯥꯡꯅꯔꯤꯕꯅꯤ ꯍꯥ ꯀꯔꯤꯕ ꯄꯥꯄ ꯋꯥꯈꯜ ꯆꯔꯥꯡꯅꯩ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯥꯕ ꯑꯣꯏꯅ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯍꯥꯏꯕ꯭ꯔꯣ
ꯅꯪ ꯍꯥꯟꯅ ꯍꯥꯠꯂꯒꯦꯗ ꯅꯪ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯦꯝꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ ꯅꯤꯡꯊꯦꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯍꯜꯅꯤ ꯀꯥꯏꯗ ꯏꯔꯥꯡꯒꯁꯨ ꯇꯧꯔꯤ ꯃꯈ꯭ꯋꯥꯡ ꯀꯣꯜꯂ ꯃꯥꯅ ꯑꯩꯅ ꯍꯟꯗꯧꯔꯤꯕ꯭ꯔꯥ ꯄꯥꯕꯅ ꯍꯟꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅꯣꯅꯦ ꯑꯍꯜꯁꯤꯗ ꯏꯔꯥꯡ ꯇꯧꯔꯛꯂꯤꯕ ꯂꯩꯁꯥꯕꯤꯗꯨꯕꯨ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯀꯦꯔꯒ ꯂꯥꯛꯎ ꯀꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯁꯣꯝꯗꯅ ꯑꯃꯨꯛ ꯆꯧꯅ ꯍꯥꯏꯍꯧꯏ ꯆꯠꯈ꯭ꯔꯦꯅꯦꯁꯦ ꯑꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯄꯥꯕ ꯑꯣꯏꯅ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦꯔ ꯀꯥꯏ ꯃꯊꯧꯗꯤ ꯃꯁꯛ ꯈꯪꯗ꯭ꯔꯒ ꯑꯩꯅ ꯍꯦꯛ ꯁꯥꯎꯔꯛꯇꯅ ꯊꯣꯛ ꯂꯥꯎꯅ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯃꯥ ꯆꯣꯞꯀꯅꯤꯗꯣ ꯑꯦꯔꯥ ꯀꯩ ꯀꯥꯟꯗꯕꯗ ꯆꯣꯞꯈꯤꯍꯧꯔꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯂꯩꯁꯥꯕꯤꯗꯨꯗꯤ ꯐꯖꯕꯗꯤ ꯐꯖꯩ ꯍꯩ ꯑꯍꯜ ꯑꯣꯏꯔꯕ ꯑꯩ ꯐꯥꯎꯕ ꯌꯦꯡꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤꯕꯅꯤꯅꯦ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯌꯦꯡꯒꯦ ꯍꯥꯏꯗꯦ ꯑꯗꯨꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯅꯨꯄꯤꯗꯨꯅ ꯉꯁꯥꯏ ꯍꯥꯏꯔꯛꯂꯤꯕꯗꯨꯕꯨ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯨꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯇꯣꯛ ꯅꯨꯡꯁꯤꯅ ꯁꯣꯜꯂꯛꯈ꯭ꯔꯦꯗ ꯑꯩꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯁꯤꯜꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯅꯤ ꯃꯣꯏ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤ ꯅꯤꯡꯊꯦꯝꯁꯨ ꯀꯦꯊꯕꯤꯅ ꯈꯔ ꯉꯥꯡ ꯀꯨꯁꯨꯝꯂꯩꯅ ꯈꯔ ꯊꯤꯅ ꯆꯩꯔꯛ ꯃꯥ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯀꯦꯊꯕꯤ ꯀꯨꯁꯨꯝꯂꯩ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯃꯁꯥ ꯈꯔ ナꯟꯕ ꯁꯦꯜ ꯈꯔ ꯄꯥꯏꯕ ꯎꯕꯗꯨꯗ ꯃꯣꯏ ꯊꯋꯥꯏ ꯂꯨꯞꯂꯝꯃꯤ ꯀꯦꯊꯕꯤ ꯊꯋꯥꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯑꯣꯏꯔꯝꯃꯤ ꯊꯋꯥꯟꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯅ ꯍꯦ ꯇꯧꯉꯝꯕꯤ ꯅꯃꯤꯠ ꯅꯃꯥꯏ ꯈꯔ ꯌꯦꯛꯁꯤꯜꯂꯒ ꯑꯩꯒꯤ ꯅꯨꯄꯥ ꯄꯪꯕꯁꯤ ꯐꯥꯔꯒ ꯂꯩꯔꯛꯂꯤꯕꯅꯤꯅꯦ ꯍꯥ ꯅꯪ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥ ꯅꯪ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯄꯥꯈꯪ ꯑꯃꯗ ꯅꯌꯨꯝ ꯄꯥꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯪꯅ ꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯅꯁꯝꯗ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯅꯌꯨꯝꯗ ꯅꯁꯥꯅ ꯈꯪꯅ ꯍꯟꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯧ ꯍꯥꯏꯕ꯭ꯔꯥ ꯀꯦꯊꯕꯤ ꯋꯥ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯨꯛꯊꯔꯒ ꯀꯞꯂꯤ ꯇꯣꯝꯕꯤꯅ ꯀꯞꯁꯤꯟꯅꯒꯅꯨ ꯌꯦꯡꯅꯤꯡꯗꯦ ꯅꯪꯕꯨ ꯃꯤꯔꯣ ꯍꯥ ꯅꯃꯥꯏ ꯊꯛꯂꯕꯗꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯊꯦꯡꯅꯈꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯌꯥꯝ ꯊꯦꯡꯅꯔꯛꯈꯤꯅꯤ ꯀꯩꯅ ꯇꯣꯝꯕꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯍꯥ ꯃꯥꯁꯤ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪ ꯍꯦꯛꯇ ꯇꯥꯟꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯅꯪ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯀꯔꯤ ꯑꯩ ꯑꯃ ꯂꯩꯅ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯍꯦꯛꯇ ꯄꯨꯔꯛꯄꯁꯤꯗꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯆꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯀꯥꯟꯁꯤꯗ ꯅꯪꯅ ꯄꯥꯈꯪ ꯁꯥꯗꯅ ꯅꯨꯄꯤ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯑꯩꯁꯤ ꯀꯥꯏꯅꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯅꯪꯕꯨ ꯑꯩꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯁꯨ ꯃꯥꯁꯨ ꯑꯩꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯥꯟꯅꯅ ꯈꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯥꯎꯅꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯅꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯧ ꯀꯔꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯧ ꯀꯥꯏꯅ ꯑꯩꯒꯤꯅꯦ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯥꯅ ꯁꯤꯗ ꯂꯩꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯀꯌꯥꯝ ꯊꯨꯅ ꯃꯌꯨꯝꯗ ꯊꯤꯜꯂꯨꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯦꯊꯕꯤ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯊꯋꯥꯟ ꯀꯩꯁꯨ ꯈꯪꯖꯗꯕꯤ ꯑꯩꯕꯨ ꯅꯪꯅ ꯄꯥꯈꯪ ꯁꯥꯔꯒ ꯑꯁꯨꯝꯅ ꯀꯔꯤꯒꯤ ꯅꯝꯊꯥꯛ ꯇꯧꯔꯤꯕꯅꯣ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯕ ꯉꯝꯂꯣꯏ ꯃꯤꯅ ꯑꯩꯕꯨ ꯀꯔꯤꯗꯤ ꯍꯥꯏꯈꯤꯅꯤ ꯇꯣꯝꯕꯤꯅ ꯍꯦ ꯃꯆꯤꯟꯁꯤ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣꯅꯦ ꯃꯁꯤ ꯏꯁ ꯑꯩ ꯍꯟꯕ ꯉꯝꯂꯣꯏ ꯀꯥꯏꯅ ꯍꯣꯏ ꯕꯦꯝꯃ ꯇꯧꯉꯝꯕꯤ ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯇꯣꯝꯕꯤ ꯑꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯀꯔꯝꯕ ꯖꯤꯕꯅꯣ ꯅꯪꯕꯣ ꯌꯥꯔꯦ ꯅꯣꯏꯅꯃꯛ ꯇꯨꯃꯤ ꯂꯩꯔꯣꯀꯣ ꯑꯩꯅ ꯍꯥꯏꯁꯤ ꯃꯨꯟꯅ ꯊꯥꯎ ꯇꯣꯝꯕꯤ ꯅꯪꯁꯨ ꯀꯦꯊꯕꯤ ꯅꯪꯁꯨꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯠꯅꯗꯅ ꯀꯩꯗꯧꯔꯨꯅꯤ ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯣꯏ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯧ ꯇꯣꯝꯕꯤ ꯏꯁꯧ ꯂꯥꯡꯂꯗꯨꯅ ꯉꯥꯡꯗꯅ ꯆꯠꯈꯤ ꯑꯩꯗꯤꯅꯦ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯇꯣꯝꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯊꯋꯥꯟꯅ ꯀꯦꯊꯕꯤꯗ ꯍꯥꯏꯔꯛꯏ ꯀꯦꯊꯕꯤ ꯅꯆꯦꯅ ꯉꯥꯡꯂꯤꯕꯁꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯥꯒꯤꯗꯤ ꯑꯁꯤ ꯉꯥꯛꯇꯅꯤ ꯍꯌꯦꯡ ꯃꯔꯥꯏꯅ ꯐꯖꯈꯤꯁꯅꯤ ꯄꯣꯊꯥꯔ ꯋꯥꯔꯝꯂꯅꯤ ꯀꯔꯤꯒꯤ ꯅꯨꯄꯥ ꯅꯣꯏꯅ ꯅꯇꯨ ꯅꯆꯥ ꯂꯩꯔꯒ ꯄꯥꯈꯪ ꯁꯥꯗꯅ ꯅꯨꯄꯤ ꯀꯣꯏꯅꯕ ꯍꯣꯠꯅꯔꯤꯁꯤꯕꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯪ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯗꯕꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯁꯨꯝꯅꯁꯨ ꯇꯧꯔꯝꯂꯣꯏ ꯑꯩꯁꯦ ꯃꯥꯡꯗꯁꯨ ꯂꯥꯡ ꯇꯨꯡꯗꯁꯨ ꯇꯦꯟ ꯍꯥꯏꯕꯗꯨ ꯑꯣꯏ ꯌꯨꯝꯗ ꯍꯟꯁꯤ ꯍꯟꯉꯝꯗꯦ ꯁꯤꯗ ꯂꯩꯁꯤ ꯂꯩꯉꯝꯗꯦ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯒꯗꯒꯦ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯤꯕꯗꯨꯕꯣ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕꯁꯤꯅꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯄꯣꯊꯥꯅꯕ ꯇꯧꯔꯣꯀꯣ ꯑꯩ ꯅꯆꯦꯁꯦ ꯑꯃꯨꯛꯇ ꯊꯦꯝꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯋꯥꯟ ꯆꯠꯈ꯭ꯔꯦ ꯀꯦꯊꯕꯤ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯂꯒ ꯈꯪꯖꯩ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯇꯣꯝꯕꯤꯅ ꯀꯦꯊꯕꯤꯕꯨ ꯑꯣꯠꯄ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯀꯦꯊꯕꯤ ꯃꯥꯅ ꯂꯥꯜꯂꯨꯔꯕꯅꯤꯅ ꯈꯨꯝꯁꯤ ꯀꯗꯥꯏ ꯈꯨꯝꯒꯨꯝꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯋꯥꯅ ꯈꯥꯡꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯋꯥꯟ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯇꯣꯝꯕꯤꯅ ꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯩꯊꯥꯕꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯍꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯑꯁꯨꯛ
ꯊꯧꯑꯣꯏꯗ꯭ꯔꯤꯕꯁꯦ ꯍꯥ ꯌꯨꯝꯁꯤꯗ ꯅꯪ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯃꯤꯅꯥꯏꯒꯤ ꯊꯕꯛ ꯅꯁꯥꯅ ꯈꯪꯅ ꯇꯧꯕ ꯇꯥꯕ ꯈꯪꯂꯕ꯭ꯔꯥ ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯆꯥ ꯂꯣꯟꯕ ꯑꯗꯨꯒ ꯆꯥꯛ ꯉꯟꯅ ꯊꯣꯡꯕ ꯐꯤꯁꯨ ꯐꯤꯖꯥꯛ ꯇꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇꯅ ꯂꯩꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯍꯥ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯐꯃꯨꯡꯗꯨꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ ꯏꯆꯦ ꯑꯩꯁꯨ ꯃꯤꯅꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯍꯟꯊꯅ ꯉꯥꯡꯕꯤꯒꯅꯨ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯈꯪꯗꯕꯒꯤ ꯂꯥꯛꯄꯅꯤ ꯃꯁꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯅ ꯑꯩꯁꯨ ꯂꯩꯔꯤꯕꯅꯤ ꯏꯆꯦꯅ ꯑꯩꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯁꯤ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯔꯥꯜꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯔꯒ ꯄꯨꯔꯛꯄꯅꯤ ꯏꯁ ꯍꯩꯔꯦꯗ ꯈꯨꯝꯕ ꯍꯥ ꯌꯥꯝ ꯍꯩꯔꯦꯍꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯄꯥꯈꯪ ꯁꯥꯕ ꯌꯥꯝꯅ ꯀꯟꯕꯅꯤ ꯍꯥꯏꯕꯁꯤ ꯅꯁꯥꯅ ꯈꯪꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯅꯨꯄꯥ ꯑꯃꯅ ꯅꯪꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯕꯗꯤ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯍꯥꯟꯅ ꯊꯤꯒꯗꯕ ꯈꯪꯂꯕ꯭ꯔꯥ ꯑꯩꯒꯤ ꯆꯤꯡꯗꯕ ꯀꯨꯏꯔꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯪꯅ ꯅꯃꯥꯏ ꯅꯃꯤꯠ ꯈꯔ ꯌꯦꯛꯁꯤꯜꯂꯒ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯐꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦ ꯀꯥꯏꯅ ꯅꯆꯤꯟꯗꯨ ꯈꯨꯝꯕ ꯌꯥꯝ ꯍꯩꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯆꯤꯟꯗꯨ ꯊꯨꯒꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯦ ꯏꯆꯦ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯦꯛ ꯍꯦꯛ ꯍꯧꯕꯤꯔꯤꯕꯁꯤꯕꯣ ꯑꯦ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕ ꯍꯥ ꯅꯊꯧ ꯃꯁꯛ ꯈꯪꯅ ꯇꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯪꯁꯦ ꯌꯥꯝꯅ ꯎꯁꯤꯠꯂꯣꯏꯗꯧꯔꯤ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯈꯪꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯀꯦꯊꯕꯤꯒꯤ ꯃꯁꯝ ꯐꯣꯏꯕ ꯍꯧꯔꯛꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯇꯧ ꯉꯝꯃꯤ ꯅꯪ ꯈꯪꯉꯣ ꯅꯪ ꯅꯇꯤꯛ ꯂꯩꯔꯗꯤ ꯅꯪ ꯑꯩ ꯁꯤꯔꯦ ꯑꯣ ꯃꯤ ꯍꯥꯠꯂꯦ ꯀꯅꯥ ꯂꯩꯒꯦ ꯑꯁꯨꯝꯅ ꯇꯣꯝꯕꯤꯅ ꯀꯦꯊꯕꯤꯒꯤ ꯃꯁꯝꯗꯨ ꯇꯞ ꯇꯥꯈꯩ ꯄꯣꯏꯔꯒ ꯆꯠꯈ꯭ꯔꯦ ꯀꯦꯊꯕꯤ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯃꯀꯣꯛꯇꯨ ꯆꯤꯛꯇꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯋꯥꯟ ꯍꯜꯂꯛꯄꯗ ꯀꯦꯊꯕꯤ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯩ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎ ꯍꯧꯒꯠꯇ꯭ꯔꯗꯤ ꯍꯥ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ ꯀꯦꯊꯕꯤ ꯅꯍꯦꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯩ ꯀꯣꯛꯁꯤ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯅꯪꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯁꯝ ꯐꯣꯏꯔꯝꯕꯒꯤꯅꯤ ꯍꯥ ꯀꯔꯤꯕ ꯇꯣꯝꯕꯤꯅ ꯁꯝ ꯐꯣꯏꯔꯝꯃꯦꯕ ꯑꯩ ꯀꯣꯛꯁꯤ ꯍꯥꯏꯒꯠꯄ ꯌꯥꯗ꯭ꯔꯦ ꯈꯪꯒꯅꯤ ꯀꯅꯥꯅ ꯑꯗꯨꯝꯅ ꯇꯧ ꯍꯥꯏꯒꯦꯕ ꯑꯩ ꯍꯥꯏꯔꯨꯈꯤꯒꯦꯀꯣ ꯃꯁꯤ ꯑꯁꯨꯝꯅ ꯊꯋꯥꯟꯅ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯔꯤꯅꯣ ꯇꯣꯝꯕꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥ ꯇꯧ ꯍꯥꯏꯒꯦ ꯃꯤꯒꯤ ꯃꯁꯝꯁꯤꯕꯨ ꯅꯪꯅ ꯂꯣꯏꯅ ꯐꯣꯏꯗꯅ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯦꯊꯕꯤꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯇꯣꯝꯕꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯅ ꯂꯩꯕ ꯇꯥꯟꯖꯥ ꯊꯣꯛꯂꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯇꯧꯗꯨꯅ ꯊꯋꯥꯟꯒꯤ ꯃꯃꯤꯠ ꯃꯅꯥꯛꯇ ꯃꯈꯨꯠꯇꯨ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤ ꯁꯤꯕꯨ ꯁꯤꯗ꯭ꯔꯤꯕꯗꯣ ꯃꯔꯥꯏꯕꯛꯇꯨꯝ ꯐꯔꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯃꯥ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈꯣ ꯍꯥꯏꯗꯅ ꯅꯪꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ ꯇꯥꯅꯤꯡꯗꯦ ꯅꯇꯨ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯗ꯭ꯔꯣ ꯅꯪꯒꯤꯁꯦ ꯑꯩ ꯇꯥꯅꯤꯡꯗꯦ ꯇꯣꯝꯕꯤ ꯃꯈꯨꯠ ꯃꯁꯥ ꯇꯧꯗꯨꯅ ꯉꯥꯡꯂꯛꯄꯗꯨꯗ ꯊꯋꯥꯟꯅ ꯑꯦ ꯀꯤꯕꯨ ꯀꯤꯖꯩ ꯃꯈꯨꯠ ꯃꯁꯥꯒ ꯇꯧꯗꯅ ꯃꯤꯠꯇꯕꯨ ꯊꯤꯟꯒꯦ ꯇꯧꯏꯅꯦ ꯃꯁꯤ ꯃꯇꯥꯝꯅꯤꯅꯦ ꯅꯍꯥꯟꯒꯩ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣ ꯏꯇꯧ ꯇꯧꯏꯅꯦ ꯃꯁꯦ ꯍꯣ ꯇꯧꯔꯛꯈꯤꯅꯤ ꯖꯥꯠ ꯇꯧꯔꯛꯈꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇꯅꯤ ꯇꯧꯔꯛꯇꯣꯏꯁꯦ ꯑꯗꯨꯅ ꯅꯁꯥꯅ ꯚꯥꯞ ꯇꯧ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯅꯇꯨ ꯅꯆꯥ ꯊꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯅꯪꯅ ꯄꯥꯈꯪ ꯁꯥꯗꯅ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯂꯥꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯤꯕꯁꯦ ꯍꯥ ꯊꯋꯥꯟ ꯇꯣꯝꯕꯤꯕꯨ ꯉꯥꯡꯒꯤ ꯐꯨꯒꯤ ꯈꯟꯅ ꯂꯥꯛꯄꯗꯨ ꯇꯣꯝꯕꯤꯅ ꯇꯧꯔꯛꯂꯤꯕꯗꯨ ꯎꯕꯗ ꯎꯄꯥꯏ ꯂꯩꯇꯗꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯣꯝꯕꯤꯅ ꯀꯦꯊꯕꯤꯕꯨ ꯑꯣꯠꯄ ꯅꯩꯕꯗ ꯀꯦꯊꯕꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯑꯩ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯥꯏ ꯊꯛꯂꯨꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯤꯒꯤ ꯈꯗꯥꯡ ꯃꯈꯥꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯡꯂꯕꯁꯨ ꯂꯥꯡꯅ ꯌꯨꯝꯗ ꯂꯩꯔꯨꯕꯅ ꯐꯅꯤ ꯑꯩ ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯗꯅ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯀꯦꯊꯕꯤ ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯗꯅ ꯂꯣꯟꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯥꯏ ꯊꯛꯄ ꯑꯍꯦꯟꯕ ꯄꯥꯝꯕ ꯍꯥꯏꯕꯁꯤꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯕꯒꯨꯝ ꯀꯦꯊꯕꯤꯗꯧꯅ ꯀꯨꯁꯨꯝꯂꯩꯁꯨ ꯅꯨꯄꯤ ꯆꯦꯜꯂꯨꯔꯒ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯝꯃꯤ ꯃꯗꯨꯒꯤ ꯄꯥꯎ ꯇꯥꯕꯗ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯕꯦꯊꯣꯏ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ ꯁꯣꯝꯗꯁꯨ ꯀꯨꯁꯨꯝꯂꯩꯗꯨ ꯂꯨꯍꯣꯡꯒꯗꯧꯔꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯝꯃꯤ ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯣꯡꯂꯩ ꯀꯧꯔꯝꯃꯤ ꯅꯣꯡꯂꯩ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯟꯅꯔꯝꯃꯤ ꯀꯨꯁꯨꯝꯂꯩꯅ ꯅꯣꯡꯂꯩꯗ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯣ ꯍꯥ ꯅꯠꯇꯦ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ ꯅꯣꯡꯂꯩ ꯀꯌꯥ ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯍꯥꯏꯅꯔꯤꯕꯣ ꯍꯥ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯅꯠꯇꯦ
ꯑꯩꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦ ꯍꯥ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗ ꯂꯩꯔꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯨꯔꯛꯂꯤꯕ ꯍꯥꯟꯅ ꯁꯦꯡꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯗꯤ ꯅꯣꯡꯃꯇ ꯑꯩꯕꯨ ꯄꯥꯈꯪꯅ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤꯕ꯭ꯔꯣ ꯍꯥ ꯑꯦ ꯀꯌꯥꯗꯅꯣꯅꯦ ꯃꯥꯅ ꯁꯨꯝꯕꯒ ꯁꯥꯔꯤꯅꯦ ꯅꯨꯄꯥ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯈꯪ ꯁꯥꯅꯤꯡꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯍꯧꯖꯤꯛꯇꯤ ꯋꯥ ꯋꯥ ꯂꯥꯎꯅꯔꯦ ꯐꯖꯔꯦ ꯑꯩꯒꯤꯁꯨ ꯃꯤꯡ ꯐꯖꯅ ꯆꯠ ꯑꯩꯗꯤꯅꯦ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯅꯤ ꯍꯥꯏꯁꯤꯅꯤ ꯅꯣꯡꯂꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯁꯤꯃꯁꯨ ꯍꯜꯂꯔꯣꯏ ꯍꯥꯏꯔꯛꯂꯦꯅ ꯇꯧꯔꯤꯁꯦ ꯑꯃꯗꯨꯗ ꯀꯃꯥꯏꯅ ꯇꯧꯕ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯀꯣꯛꯇ ꯈꯣꯠꯂꯒ ꯍꯥꯏꯔꯛꯏ ꯃꯁꯦ ꯅꯪꯅ ꯊꯣꯡꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪꯗꯤ ꯅꯁꯛꯇꯨ ꯀꯅꯥꯅ ꯐꯖꯧ ꯍꯥꯏꯒꯦꯕ ꯐꯖꯈ꯭ꯔꯕ ꯅꯁꯛꯇꯨꯗ ꯇꯞ ꯇꯥꯈꯩ ꯑꯃꯨꯛ ꯀꯦꯁꯤꯜꯂꯒ ꯂꯥꯏ ꯃꯆꯥ ꯃꯥꯟꯈꯩ ꯂꯩꯕꯗꯨꯗꯗꯤ ꯀꯅꯥꯅ ꯉꯥꯎꯔꯣꯏꯗꯣꯏ ꯅꯪ ꯎꯕꯗ ꯑꯩꯁꯦ ꯂꯨꯍꯣꯡꯗꯧꯔꯦ ꯀꯩꯁꯦ ꯄꯨꯡꯀꯥꯎ ꯀꯥꯎꯕꯅꯦꯕ ꯇꯧꯔꯤꯁꯦ ꯑꯦ ꯑꯗꯨꯅꯤ ꯅꯃꯩ ꯊꯛꯑꯗꯤ ꯋꯥꯖꯕ ꯇꯥꯕ ꯑꯩꯗꯔꯣ ꯃꯥꯏ ꯊꯛꯂꯤꯁꯤꯕꯨ ꯍꯥ ꯅꯪꯗꯤ ꯊꯛꯇꯕ꯭ꯔꯕ ꯍꯥ ꯐꯖꯕꯕꯨ ꯄꯥꯝꯗꯕ ꯀꯅꯥ ꯂꯩꯒꯦ ꯅꯪꯁꯨꯅꯤ ꯑꯩꯁꯦ ꯄꯥꯈꯪꯂ ꯀꯥꯏꯗꯅ ꯍꯥꯏꯐꯦꯠ ꯍꯪꯂꯝꯕꯁꯨ ꯐꯗꯣꯛꯏ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯍꯦꯛ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯒꯅꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯍꯥ ꯅꯠꯇꯦ ꯅꯔꯥꯏꯕꯛꯇꯨꯗ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯗꯨꯅ ꯊꯦꯠꯄꯁꯨ ꯅꯠꯇꯦ ꯅꯥꯜꯂꯤꯕ ꯅꯁꯥꯗꯨꯒ ꯐꯖꯔꯤꯕ ꯁꯛꯇꯨꯒ ꯁꯨꯡ ꯐꯤꯔꯥ ꯆꯥꯔꯗꯅ ꯇꯧꯕꯗꯨꯗ ꯄꯥꯈꯪꯗꯤ ꯀꯌꯥ ꯃꯥꯜꯂꯨꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯅꯨꯄꯥ ꯃꯌꯨꯝ ꯍꯥꯟꯅ ꯌꯦꯡꯅꯕꯅꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯦꯡꯕ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯑꯩꯕꯨ ꯄꯥꯝꯂꯛꯇꯕꯒꯤ ꯃꯑꯣꯡꯂꯥ ꯍꯥ ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ ꯍꯩ ꯄꯥꯝꯗꯕꯒꯤ ꯅꯠꯇꯦꯅꯦ ꯁꯨꯝ ꯍꯥꯏꯕꯅꯤ ꯇꯧꯅꯕꯗꯨꯗ ꯍꯥꯏꯕꯅꯤ ꯀꯩ ꯃꯌꯥꯝꯅ ꯇꯧꯅꯕꯗꯨꯗ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯤꯀꯥꯟꯗ ꯑꯕꯦꯊꯣꯏ ꯍꯥꯏꯖꯤꯜꯂꯛꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯦ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤ ꯍꯥ ꯅꯪ ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯂꯩꯖꯗ꯭ꯔꯕ ꯌꯥꯝ ꯊꯨꯅ ꯅꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯑꯩꯁꯤꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯌꯥ ꯖꯨꯒꯣꯠ ꯆꯥꯅꯔꯣꯏꯀꯣ ꯀꯔꯣꯝꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄꯅꯣ ꯈꯪꯍꯧꯗꯕꯅ ꯑꯕꯦꯊꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯅꯣꯡꯂꯩ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯑꯁ ꯃꯁꯤꯅ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯆꯪꯉꯛꯏ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯤ ꯀꯨꯁꯨꯝꯂꯩꯗꯤ ꯑꯕꯦꯊꯣꯏꯕꯨ ꯍꯥꯟꯅ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯃꯥ ꯉꯛꯅ ꯊꯣꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯁꯣꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯆꯪꯂꯛꯂꯒ ꯂꯋꯥꯏꯗꯩꯗ ꯂꯥꯡꯂꯛꯏꯁꯤꯕꯣ ꯃꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯑꯦ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯀꯥꯏꯅ ꯍꯦ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯥ ꯍꯧꯖꯤꯛ ꯅꯪ ꯅꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ ꯑꯦ ꯌꯥꯝ ꯐꯥꯎꯔꯦꯗ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯀꯨꯁꯨꯝꯂꯩ ꯑꯩꯒꯤ ꯁꯝ ꯐꯣꯏꯒꯗꯧꯔꯤꯕ ꯂꯥꯎ ꯂꯥꯎ ꯅꯇꯤꯛ ꯂꯩꯔꯒ ꯐꯣꯏꯔꯨ ꯂꯥꯎꯅꯦ ꯑꯣ ꯀꯨꯁꯨꯝꯂꯩ ꯍꯥꯏꯕꯤ ꯑꯐꯥꯎꯕꯤ ꯅꯪꯅ ꯅꯃꯥꯏ ꯅꯃꯤꯠ ꯈꯔ ꯌꯦꯡꯁꯤꯜꯂꯒ ꯑꯩꯒꯤ ꯅꯨꯄꯥ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯥꯟꯕꯁꯦ ꯍꯦꯛꯇ ꯐꯥꯔꯤꯕꯅꯦꯕ ꯅꯪꯅ ꯍꯥ ꯅꯠꯇ꯭ꯔꯣ ꯑꯕꯦꯊꯣꯏ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯑꯩꯒꯤ ꯏꯀꯥꯗ ꯌꯦꯠꯄꯗꯤ ꯇꯥꯏꯕꯪꯗꯗꯤ ꯂꯥꯏꯔꯗꯅ ꯅꯃꯪꯗ ꯐꯥꯎ ꯈꯜꯂꯨ ꯀꯨꯁꯨꯝꯂꯩ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯥ ꯑꯁꯥꯎꯕ ꯈꯤꯇꯪ ꯍꯜꯂꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯣ ꯅꯪ ꯑꯣꯏꯔꯦ ꯃꯥꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯗꯤ ꯈꯪꯂꯨꯗꯕꯗ ꯀꯩꯅꯣ ꯈꯔ ꯍꯥꯏꯈ꯭ꯔꯦꯗꯅ ꯑꯕꯦꯊꯣꯏ ꯃꯈꯥ ꯇꯥꯔꯛꯏ ꯍꯦ ꯀꯨꯁꯨꯝꯂꯩ ꯍꯥꯏꯕꯤ ꯁꯛꯀꯤ ꯅꯥꯄꯜꯅ ꯅꯨꯄꯥ ꯃꯨꯟꯕꯗꯤ ꯌꯥꯔꯣꯏ ꯑꯩꯁꯦ ꯍꯧꯖꯤꯛ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯃꯁꯤꯗ ꯅꯪꯅ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯒꯦ ꯍꯦꯛ ꯈꯜꯂꯕ ꯑꯕꯦꯊꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯛꯀꯅꯤ ꯋꯥꯁꯤ ꯌꯥꯝ ꯆꯥꯎꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯂꯦꯝꯅ ꯌꯨꯝꯗ ꯍꯟꯈꯤꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯀꯨꯁꯨꯝꯂꯩ ꯂꯥꯜꯂꯨꯕ ꯀꯧꯕꯅꯤꯅ ꯋꯥꯁꯨ ꯀꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯨꯞꯊꯔꯒ ꯂꯩꯔꯝꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯄꯥꯈꯪ ꯁꯥꯔꯒ ꯑꯩꯕꯨ ꯀꯣꯏꯕꯗꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯂꯤꯕꯅꯤ ꯅꯨꯄꯥꯗꯅ ꯇꯥꯏꯅꯒꯅꯨ ꯅꯪꯁꯨ ꯁꯣꯏꯔꯤꯕꯅꯤ ꯍꯣꯏ ꯅꯨꯄꯥ ꯃꯥꯁꯨ ꯂꯥꯜꯂꯤ ꯑꯗꯨꯒ ꯅꯪꯁꯨ ꯅꯨꯄꯥꯁꯤ ꯀꯅꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯅ ꯍꯥꯟꯅ ꯊꯤꯗꯣꯛꯄꯗꯤ ꯀꯩꯗꯧꯒꯦ ꯍꯥ ꯑꯩꯗꯤ ꯐꯖꯕꯤꯅꯤ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯂꯩꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯣꯏꯅ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯁꯨ ꯁꯥꯎꯕꯅ ꯂꯣꯏꯍꯧꯔꯕꯅꯤ ꯀꯨꯁꯨꯝꯂꯩ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯈꯥꯡꯂꯤ ꯅꯣꯡꯂꯩ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯅꯣꯡꯂꯩꯗꯤ ꯃꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯉꯁꯥꯏꯅ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯅꯤ ꯂꯩꯔꯝꯗ꯭ꯔꯤ ꯀꯨꯁꯨꯝꯂꯩ ꯃꯃꯤꯠꯇꯒꯤ ꯄꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯑꯁꯨꯝꯅ ꯀꯞꯄꯗ ꯎꯕꯗ ꯑꯕꯦꯊꯣꯏꯅ ꯍꯥꯏꯔꯛꯏ ꯍꯦ ꯇꯥ ꯇꯧꯅꯨꯀꯣ ꯌꯦꯡꯅꯤꯡꯗꯦꯀꯣ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕꯤꯗ꯭ꯔꯕꯗ ꯅꯣꯡꯂꯩꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕꯗ ꯑꯕꯦꯊꯣꯏꯅꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯉꯥꯡꯗ꯭ꯔꯕꯗꯨꯗ ꯀꯨꯁꯨꯝꯂꯩ ꯃꯕꯨꯛꯅꯤꯡ ꯋꯥꯔꯧꯔꯛꯏ ꯋꯥꯈꯜꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯩꯖꯩ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯂꯤ ꯀꯨꯁꯨꯝꯂꯩ ꯅꯃꯥꯏ ꯊꯛꯄꯒꯤ ꯉꯁꯤꯗꯤ ꯑꯋꯥꯐꯝꯗ ꯇꯥꯖꯔꯦꯗꯣ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦꯗꯅ ꯅꯪꯗꯤ ꯃꯁꯤꯅ ꯃꯇꯤꯛ ꯆꯥꯏ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯅꯨꯄꯥ ꯄꯥꯝꯂꯨꯕꯗꯒꯤ ꯉꯁꯤꯗꯤ ꯃꯤꯅ ꯍꯥꯏꯔꯛꯄ ꯋꯥ ꯈꯨꯝꯕ ꯉꯝꯗ꯭ꯔꯦꯗꯅ
kapo na thamoy pena kapo abethoi satkri kusum kaduda kanana so hana yengbida matomta kapli numidang oibana wakhalda khalai ai bulung tawduna pubirak maso ifamdagi na thaiduna satkraba aduga aina mafamsida kaidawkidawriba haidi sak phasabini haidana khalu ai wakhal bumalalamnaba hei mafamsi thadoktuna tumina chatkibada pharani mafamsida leibada ai nungai pham khangdana mitlu pirang kangdana lenggadaba mahale phare kanasu leitrikasida ai salage asumna kusum lei mi leitabagi tanza lauraduna numidangduda dona selaklami migi masin kanana sumen bangamanati nongmanongmagi asumasum kangnaba hengalai kethabi amadi kusum lei sak phazabini haidana napal tawruba moi animak haujikti halakpi ngakta oire haidana ninphung ngangnare pausi tabada ningthemda mapa amusong haire ai ipagi ningthem mayamna hainari bisibu sumlabrani karino pab kari hainarage mayamna aingonda nongma karino hairakiba nupi masa adubu kadaidama sieluraga matu masa leibu oiramdana hojik halaklaga leiri hairibisibu sumlabro ningthem thamoida kalak penba maga loinana kumlei hoi paba sumi moi mangaire haidana napal tokibado hojikti migi lomnam langda thurubadagi halaktan leiredana tini kalak peli hairibani aduni punsida napal kam phatte hairibisi aina khalubaga bungon onaredana asumna mapa masa wari sanarambadagi ningthem sangkhri aduga kethabiga kusum leigadi hojikta ningamlaktre moi hojik ningthem bu nungsiba phaurai nongma kethabi ningthem hoida laklammi yom sibu kana leige amusau ai kana nu nei kari hai gai ba kura ta da ningthem leikibra amusau kethabi bu muna yenglaga wakhalda khalai masidi nahan muk thengnaba masak yamna phajabi dunine madi sida kaido bulak libisa bema ningthem de leite ne kari hai gai ba aingon hairam ba yardi hairam kura leitradi ayamuk salage kona muk laklage ai khuni nangi sibu nupa mayum yengba laklibrane yengu yum si leiribase nupa ngaktan kayana taisana panma natida leiriba nupa ni sigi manungda nangna khoidaba mehekta khat ha kariba kura apama makhaloba kaino naisibo ta ningthembu masimanawani subrane ira nang simu dona gyan ta kidre masigi anu basidi mata mani okura aisalage kona khalage asiyai tuna kethabi satkri amusong hayo hek nungsiraktam kai duno koisen selu aduga hojikta upai leitrakanda soida sakta blaklibani madnate magi kari kusum lei haibra kari adusumi moinimak isana pami haidana matam amada yamna haijai haibase ai phauba pau phanglabani matam tudana moini isasi miraibiri aduga hojikna upai leiratrakanda isasi mu thiraklibani sakta se hek nungsidana aisu haiki haidana hairibani mathangi numitni kusum lei mirat talak yengladana madomta murum solaga sanglai aina la isidi ikai khreda toise ta ningthemdubu leiba sala mana matam amada haibaduda yaramlabadi ngasi phasataba mingtholaba phanglibase phangamdoidabani hojikti kanade ta ningthembu themlaga ingna sitna leiminabana pharani khandana ikai laklibani wagi kethabi haibi ikai khangdabiduna hankidana tokani torise o ta ningthem kana lege yum sibo amusong ai kana no ne sumang si leplega kwak na khong badong na khong libasibo kura ta ningthem bu leikibra masak matau phajabi nupi oirambaduda amusong ngaire karino handak murak sibo yumsi nahan khege manade da torise nahan khaidi no mudi yumsida tubi khonjel amata ta gi haiba phangkidrabani adu bawsikti nomagi nupi masak phajaba singsina khurak hangna gai pasilai sibo kamai torisa aigi janu pasi handakti lakimi de phambra gari tupi na koi tan na badong na towini bema ma de leitin he nangbu kari haigi haidra lakibano ningon dairamudana kaino ahalsina hari buasna takpani yumsida tupi kana lakbu basakne magi kethabi haidu soi oiramani pasida mani hilan biya banati
ꯈꯨꯔꯥ ꯑꯩꯁꯦ ꯇꯥꯅꯤꯡꯊꯦꯝꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯇꯥꯅꯤꯡꯊꯦꯝ ꯂꯥꯛꯂꯒ ꯀꯨꯁꯨꯝꯂꯩ ꯂꯥꯛꯂꯝꯃꯤ ꯍꯥꯏꯗꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯀꯨꯁꯨꯝꯂꯩ ꯍꯥꯏꯕ ꯉꯥꯏꯈꯣꯅꯦ ꯋꯥꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯣ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯈꯨꯔꯥ ꯀꯣꯟꯅ ꯃꯁꯥꯗ ꯍꯥꯏꯔꯒꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯦꯛ ꯍꯦꯛ ꯍꯪꯂꯤꯕꯁꯤ ꯅꯥꯝꯃ ꯍꯥꯡꯕ ꯅꯨꯄꯤ ꯂꯩꯇꯕ ꯅꯨꯄꯥ ꯊꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯅꯥꯝꯃ ꯍꯥꯡꯕꯅꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯀꯨꯁꯨꯝꯂꯩ ꯍꯜꯂꯛꯀꯦ ꯀꯨꯁꯨꯝꯂꯩꯅ ꯈꯜꯂꯤ ꯑꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯈ꯭ꯋꯥꯡꯗꯤ ꯀꯣꯜꯂꯦ ꯍꯥꯏꯕꯕꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯗꯤ ꯌꯥꯝ ꯂꯥꯎꯏꯍꯦ ꯑꯩ ꯆꯠꯈꯤꯕꯅ ꯆꯨꯝꯅꯤ ꯃꯁꯤꯗꯤ ꯑꯣ ꯈꯨꯔꯥ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯀꯨꯁꯨꯝꯂꯩ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯑꯃꯨꯁꯧꯅ ꯍꯥꯏꯍꯧꯏ ꯀꯩꯅꯣꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤꯁꯤꯅ ꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯌꯥꯝꯗ ꯌꯥꯝꯁꯤꯜꯂꯛꯂꯒ ꯏꯄꯥ ꯏꯆꯥ ꯌꯦꯟꯅꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯀꯦꯊꯕꯤ ꯀꯨꯁꯨꯝꯂꯩ ꯅꯤꯡꯊꯦꯝꯕꯨ ꯇꯥꯟꯅꯕ ꯍꯧꯔꯛꯏ ꯃꯁꯤ ꯅꯤꯡꯊꯦꯝꯗꯤ ꯈꯪꯗ꯭ꯔꯤꯕꯅꯤ ꯅꯣꯡꯃ ꯀꯨꯁꯨꯝꯂꯩ ꯐꯖꯅ ꯀꯦꯔꯗꯨꯅ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯀꯦꯊꯕꯤꯁꯨ ꯀꯦꯕ ꯌꯥꯕ ꯀꯦꯔꯒ ꯂꯥꯛꯏ ꯀꯨꯁꯨꯝꯂꯩ ꯂꯩꯕ ꯎꯕꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯂꯩꯔꯝꯂꯦꯅ ꯇꯧꯔꯤꯁꯦ ꯅꯪꯅꯗꯗꯤ ꯉꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯈꯪꯅꯤꯗꯅ ꯃꯁꯤꯗꯤ ꯀꯦꯊꯕꯤꯅ ꯀꯩꯅꯣ ꯃꯤꯁꯤꯡꯁꯤꯕꯨ ꯆꯥꯛ ꯏꯁꯤꯡ ꯑꯝꯇ ꯆꯥꯅꯗ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ ꯁꯤꯗ ꯂꯩꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯨꯁꯨꯝꯂꯩ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯀꯦꯊꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯑꯣ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯍꯨꯏ ꯈꯣꯡꯂꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯅ ꯂꯥꯛꯏ ꯍꯥꯏꯗꯅ ꯅꯪꯁꯨ ꯍꯦꯛꯇ ꯂꯥꯛꯏꯁꯤꯕꯨ ꯅꯠꯇꯦ ꯅꯌꯨꯝꯗ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯑꯦ ꯑꯩꯕꯨ ꯍꯨꯏ ꯀꯥꯏ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ ꯅꯌꯨꯝꯗ ꯊꯕꯛ ꯂꯩꯇꯕ꯭ꯔꯥ ꯀꯥꯏꯅ ꯅꯪꯗꯤ ꯀꯩꯗꯧ ꯂꯩꯔꯝꯂꯤꯕ ꯏꯀꯥꯏꯕ ꯑꯣꯟꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯦꯗꯀꯣ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯅꯪꯂꯣ ꯑꯩꯔꯣ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯅꯨꯄꯥ ꯊꯤꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯣꯏꯔꯣꯏ ꯀꯣ ꯑꯩ ꯅꯍꯥꯟ ꯌꯨꯝꯁꯤ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯍꯜꯂꯨ ꯀꯥꯟꯅꯔꯣꯏ ꯑꯦ ꯉꯝꯂꯦꯗ ꯑꯩ ꯅꯍꯥꯟ ꯂꯥꯛꯄꯅꯤ ꯀꯥꯏꯗꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯅꯨꯄꯥꯅ ꯄꯥꯝꯗꯗꯅ ꯅꯨꯄꯤ ꯅꯪꯅ ꯍꯧꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯃꯤ ꯂꯩꯔꯝꯅꯤ ꯂꯩꯔꯝꯃꯣꯏ ꯈꯪꯗꯈꯩ ꯑꯩꯅ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯂꯩꯔꯝꯃꯤꯁꯤꯗ ꯁꯤꯗꯩꯁꯤꯗ ꯂꯦꯛꯇꯅ ꯆꯥꯗꯅ ꯂꯩꯔꯕ ꯀꯩꯅꯣ ꯆꯥꯛꯄꯨ ꯍꯥꯞꯄꯤꯔꯣ ꯅꯪꯒꯤ ꯋꯥꯗꯣ ꯈꯔ ꯍꯦꯟꯃꯜꯂꯤꯀꯣ ꯑꯩꯕꯨ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯀꯥꯏꯅ ꯅꯪꯗꯤ ꯄꯥꯝꯃꯦꯍꯦ ꯅꯔꯝ ꯆꯠꯇꯨꯅꯅꯤ ꯍꯜꯂꯛꯇꯅ ꯂꯩꯔꯤꯗꯣ ꯑꯦ ꯅꯪꯗꯤ ꯍꯜꯂꯛꯇꯕꯅꯤꯅ ꯃꯁꯛꯁꯤꯒ ꯑꯣ ꯅꯪꯅ ꯁꯪꯂꯤꯕ ꯇꯥꯅꯤꯡꯊꯦꯝꯗꯨꯗꯤꯅꯦ ꯑꯩꯅ ꯍꯥꯟꯅ ꯈꯪꯅꯖꯔꯝꯕ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯁꯥꯗꯅ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯒꯤ ꯈꯜꯂꯤꯕꯗꯣ ꯂꯩꯆꯤꯜꯗ ꯇꯦꯟ ꯀꯥꯞꯄꯨ ꯑꯣꯏꯅ ꯇꯥꯅꯤ ꯏꯕꯦꯝꯃ ꯀꯔꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯅꯕꯅꯤꯅꯦ ꯏꯁ ꯉꯝꯃꯦꯗ ꯀꯦꯊꯕꯤ ꯏꯕꯦꯝꯃ ꯁ꯭ꯋꯥꯏꯗꯅꯦ ꯀꯦꯊꯔꯅꯨ ꯃꯁꯤ ꯅꯪꯒꯤ ꯀꯦꯊꯐꯝ ꯅꯠꯇꯤꯌꯦ ꯅꯪꯅ ꯐꯅ ꯀꯦꯊꯔꯁꯨ ꯇꯥꯅꯤꯡꯊꯦꯝꯗꯤ ꯅꯄꯨꯟꯁꯤꯗ ꯐꯪꯂꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯑꯁꯨꯝꯅ ꯑꯅꯤꯅ ꯌꯦꯠꯅꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯄꯥ ꯃꯆꯥꯗꯨ ꯊꯣꯛꯂꯛꯏ ꯃꯣꯏ ꯊꯣꯛꯂꯛꯄ ꯎꯕꯗ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈꯤ ꯑꯃꯨꯁꯧꯅ ꯕꯦꯝꯃ ꯅꯣꯏ ꯑꯅꯤꯕꯨ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯗꯅ ꯇꯥꯕꯅꯤ ꯅꯣꯏꯒꯤꯗꯨꯕꯨ ꯀꯔꯤ ꯃꯨꯟꯅꯔꯤꯕꯅꯣꯅꯦ ꯑꯅꯤꯗꯨ ꯈꯨꯝꯗꯦ ꯅꯤꯡꯊꯦꯝꯅ ꯀꯦꯊꯕꯤ ꯀꯨꯁꯨꯝꯂꯩ ꯅꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯍꯥ ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯁꯤꯗ ꯂꯥꯛꯂꯒ ꯄꯪꯌꯦꯠꯇ ꯌꯦꯠꯅꯔꯤꯕꯗꯨꯕꯨ ꯀꯔꯤ ꯄꯥꯝꯒꯦ ꯍꯥꯏꯌꯨꯅꯦ ꯀꯨꯁꯨꯝꯂꯩꯅ ꯇꯥꯅꯤꯡꯊꯦꯝ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯇꯥꯅꯤꯡꯊꯦꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯑꯩꯁꯦ ꯑꯗꯨꯗ ꯃꯁꯤꯒꯤ ꯀꯥꯟ ꯆꯥꯗꯅ ꯀꯦꯕꯤꯁꯤꯅ ꯍꯦꯛ ꯐꯔꯛ ꯇꯥꯁꯤꯜꯂꯛꯇꯅ ꯇꯧꯔꯤꯅꯤ ꯇꯥꯅꯤꯡꯊꯦꯝ ꯑꯩꯕꯨ ꯇꯥꯅꯤꯡꯊꯦꯝꯅ ꯂꯥꯟꯅ ꯂꯧꯈꯤꯕꯗꯨꯗ ꯁꯨꯝ ꯁꯦꯡꯗꯣꯛꯅꯁꯤ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯃꯇꯝ ꯆꯥꯗꯅ ꯁꯥꯠꯄꯤ ꯀꯨꯁꯨꯝꯂꯩꯁꯤꯅꯅꯦ ꯐꯔꯛ ꯇꯥꯅ ꯁꯥꯠꯆꯤꯜꯂꯛꯇꯨꯅ ꯇꯧꯔꯤꯅꯤ ꯅꯤꯡꯊꯦꯝꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯈꯪꯏ ꯉꯁꯥꯏꯗꯒꯤ ꯅꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯏ ꯅꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯑꯩ ꯉꯁꯤꯗꯤ ꯅꯣꯏꯗ ꯋꯥ ꯈꯔ ꯍꯥꯏꯒꯦꯀꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯅꯨꯡꯗ ꯅꯥꯄꯜ ꯇꯧꯔꯣꯏꯗꯕꯅꯤ ꯃꯁꯤꯅ ꯄꯨꯟꯁꯤꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯍꯦꯛ ꯄꯨꯏ ꯅꯣꯏ ꯑꯅꯤꯅ ꯃꯇꯝ ꯑꯃꯗ ꯁꯛ ꯐꯖꯔꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕ ꯅꯥꯄꯜꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯅꯔꯥꯏꯕꯛ ꯊꯤꯔꯦ ꯅꯠꯇ꯭ꯔꯥ ꯅꯃꯥꯏ ꯊꯛꯇꯅ ꯍꯟꯅ ꯇꯨꯟꯅ ꯌꯦꯡꯗꯅ ꯈꯣꯡ ꯊꯥꯡꯂꯨꯕꯒꯤ ꯉꯁꯤ ꯅꯣꯏꯅ ꯇꯥꯔꯤꯕ ꯗꯁꯥꯁꯤꯡꯗꯣ ꯑꯗꯨꯅ ꯃꯇꯨꯡꯗ ꯈꯪꯖꯤꯜꯂꯨ ꯂꯝꯒꯤ ꯁꯟꯅ ꯃꯁꯤ ꯁꯥꯡꯉꯤ ꯍꯥꯏꯕꯗꯨ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕꯅꯤꯀꯣ ꯑꯃꯨꯁꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯁꯛ ꯐꯖꯕꯤ ꯑꯅꯤꯈꯛ ꯅꯪ ꯈꯨꯔꯥꯁꯨ ꯋꯥꯍꯩ 5-10 ꯍꯥꯏꯍꯧꯒꯦ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯔꯦ ꯃꯇꯝ ꯑꯃꯗ ꯏꯆꯥꯁꯤꯅ ꯅꯣꯏꯗ ꯈꯨꯔꯨꯝꯗꯦꯗ ꯈꯥꯛꯇꯅ ꯍꯥꯏꯖꯈꯤꯕ ꯃꯇꯝꯗꯗꯤ
ꯅꯣꯏꯅ ꯏꯆꯥꯁꯤ ꯃꯤꯔꯥꯏꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯍꯦꯟꯕ ꯄꯥꯝꯃꯨꯗꯅ ꯆꯠꯂꯨꯔꯒ ꯈꯨꯗꯤ ꯊꯤꯔꯒ ꯍꯜꯂꯛꯄ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯀꯅꯥꯝꯇꯅ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯕ ꯀꯥꯟꯗ ꯉꯁꯤ ꯑꯩꯒꯤ ꯊꯣꯡꯖꯤꯜꯁꯤꯗ ꯊꯣꯡ ꯊꯤꯜꯂꯤꯕꯗꯣ ꯀꯔꯤꯝꯇ ꯀꯥꯟꯅꯔꯔꯣꯏꯀꯣ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯄꯥꯈꯪ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯕꯅꯤ, ꯑꯗꯨꯅ ꯏꯆꯥꯁꯤ ꯐꯤꯃꯟ ꯈꯨꯟꯕꯗꯤ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯁꯛ ꯊꯤꯕ ꯂꯥꯏꯔꯕ ꯃꯆꯥꯅꯤꯅ ꯑꯗꯨꯝ ꯂꯩꯖꯔꯁꯠ꯫ ꯅꯣꯏꯗꯤ ꯁꯛ ꯐꯖꯕꯤ ꯉꯥꯛꯇꯅꯤꯅ ꯈꯨꯗꯣꯡꯆꯥꯕ ꯋꯥꯠꯇꯅ ꯂꯩꯔꯝꯒꯅꯤ, ꯃꯗꯨꯗ ꯑꯃꯨꯛ ꯅꯔꯥꯏꯕꯛ ꯌꯦꯡꯂꯨꯔꯣꯀꯣ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯀꯦꯊꯕꯤ ꯀꯨꯁꯨꯝꯂꯩ ꯃꯃꯥꯏ ꯅꯣꯟꯈꯠꯄ ꯉꯝꯗ꯭ꯔꯤ ꯑꯅꯤꯗꯤ ꯀꯥꯏꯔꯦ ꯈꯪꯂꯗꯨꯅ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯑꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯅꯣꯏꯕꯨ ꯅꯨꯡꯁꯤꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯅꯣꯏꯁꯨ ꯈꯪ, ꯁꯛ ꯐꯖꯕꯅ ꯀꯩꯁꯨ ꯀꯥꯟꯅꯗꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯃꯤꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯕ, ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯃꯇꯨꯡꯗꯗꯤ ꯅꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯔꯅꯨꯀꯣ꯫ ꯈꯠꯅꯒꯦ ꯍꯥꯏꯔꯁꯨ ꯀꯗꯥꯏꯗꯅꯣ ꯈꯠꯅꯔꯨ, ꯁꯤꯗꯗꯤ ꯂꯥꯛꯑꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯆꯪꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯃꯃꯥꯏ ꯉꯥꯡꯁꯪ ꯉꯥꯡꯏ, ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯅꯔꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯠꯅꯈꯤ꯫ ꯑꯃꯨꯛ ꯆꯧꯅ ꯍꯥꯏꯍꯧꯏ, ꯀꯔꯤ ꯊꯣꯛꯆꯩꯅ ꯇꯧꯖ ꯁꯥꯏꯅꯣ ꯑꯅꯤꯁꯤꯅ? ꯅꯍꯥꯟꯅ ꯏꯆꯥꯁꯤꯅ ꯂꯧꯕꯤꯒꯦ ꯍꯥꯏꯔꯤꯉꯩꯗꯗꯤ ꯌꯥꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯍꯜꯂꯛꯇꯅ ꯂꯩꯔꯦ, ꯑꯗꯨꯒ ꯏꯆꯥꯁꯤꯗ ꯀꯥꯏꯍꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯁꯛ ꯐꯖꯩ ꯍꯥꯏꯗꯅ ꯅꯥꯄꯜ ꯇꯧꯔꯨꯕ ꯍꯧꯖꯤꯛꯇꯤ ꯒꯥꯞ ꯇꯥꯔꯦꯗꯅ꯫ ꯆꯠꯈ꯭ꯔꯣ, ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯏꯆꯥ ꯃꯕꯨꯛ ꯑꯃꯨꯛ ꯑꯣꯜꯂꯛꯀꯅꯤ꯫ ꯆꯦꯟꯈꯩ ꯆꯦꯜꯂꯨꯔꯒ ꯍꯜꯂꯛꯇꯅ ꯂꯩꯔꯦ, ꯑꯗꯨꯒ ꯍꯜꯂꯛꯄꯤ ꯃꯣꯏꯅ ꯏꯆꯥꯒ ꯃꯨꯟꯅꯗꯅ ꯇꯧꯔꯤ꯫ ꯅꯨꯡꯁꯤꯐꯝ ꯍꯦꯛ ꯈꯪꯗꯦꯗ꯫ ꯑꯁꯨꯝꯅ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕ ꯑꯅꯤꯗꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯍꯥꯏꯗꯣꯛꯑꯣꯏꯗꯨꯅ ꯃꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝꯁꯨ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫